Assalamualaikum mayam butaram noksari ekoi ngasi Iri Manipurna semjariba mayam gudamukta pujarakliba video asidi koina Iri Manipur gi YouTube channel amadi Facebook channel da matang kuina sang dagi koi Iri Manipur gi founder mingoina hangachirabada mupti Azimuddin Sheikh bayan gi session kaya koi YouTube da amadi Facebook channel singda semjaraga changnaina dum thagachari amadi koi online class oina koi mayam da Islamic tennis singi law singsi matang da class kaya amasu online class oina matang nauna koi pijarakli hairi sigi makha chadarak poina koi miyamna YouTube channel amadi Facebook channel kisi through da question kaya khangning ba question kaya koi hanglai reply tena comment section da amadi personal oina question kaya amlai hairi singsi gi question amadi answer session je koi tauba ngamjadri adubu ngasi dagi haudo kanda haibu question sing asi common oibu question sing asi puthokcharaga koi yamdrabada session koi tawjadu ngasi ki discussion ki program asigumna koi changnain sum chathajarage haina koi planning tawjari adu ngasi ki haudokpagi haudokpagi session asidadi koi yamabada question mangam lokhacharaga common oibu question mangam lokhacharaga koi muti saptagi mayamna khangni ba question sing do madugido clear oina ba honajage adu ngasi ki session is hodokchabo ina ahan mamokta dai koi mafam sida Iri Manipur gi founder mufti Azimuddin Sheikh mafam sida koi tension de leire koi studio sida Iri gi studio sida mufti sai koi mufti sab ki bayan amadi koi classing sida gi question ka ham mayam na lepto nangi hai basing sida koi kaman oina mayam gi question sin clear to na ba question khara lokot chage ahan da koi maru oina pokasaning ba question se Manipur da koi Friday fair irai kuting gi juma gi namason basida mipung kayama mi kayama juma gi namason na gi dongta masita lai haiba miyam masida ha nai koi nangang ori ngai thing najar pasi mi kayama masida namas ki jama namas ki mamang da laaga hai tare aduga koi bayan si tahuna na honaramne adu bhaujikti mi si asaki matik missing jang thare ba masita chatbagi sangs asi karin oi dorino aduga ekoi isagi oina personal oina thengnajar pa kaya su lei ade koina mapan da outside da Delhi da natranga top lam sing leir pakanda koi gi bayan tawbase juma gi bayan tawbase koi gi namaz ki natranga roza gi natranga Quran gi matang mamam nei nei adugi apart from that koi atopa koi leiri issue se matam gi thoiba koi gi pithri se thoiba koi earthquake tawgi oiba yai natranga lan tawgi oiba yai natranga koi pandemic kumba corona virus kumba sandurpa asigumba asigi issue mamam nei basigi matang da Quran amati hadisi pusala aga bayan tawbase koi thina je mafam da mi ka amatin basu uje ado koi Manipur sida su tawde habidunate koina mayam sina question tawrakli basigi manung dage koina tapocherabada hanagi bayan tawbagi juman namasida bayan tawbai mongse koi Islam history da karam oirambano ado hauji leiri basiga hana iduga sana ribra natragana sana dragana koi mi si masing yam hena tinba jumagi mamanga bayan sida yahona na hotna basi hanthak basi kari goiderino basigi si karam na koi hengat hangani haibasi matang noti samna haiba question si matang da thambiu Assalamualaikum warahmatullahi wabarakatuh. Yamna fazaba wahangni hojiki matam asida yamna tangai fadraba koigi hanagi itihas ki matam gayangaru matam da Islam asi so tharapagi koigi chauba maram kaya hiram khudimokta so tharappa dumai tawduna musalman ma oina hinglaga ti tongan ba magi mafam singda lainarina madrasa singda madrasa gi kangbu molama gi kangbu ma smain tawduna doctor singi kangbu ma engineer singi kangbu ma lengak sason senaba kangbu ma adu musalman gi oina di koina koi pumna mukna khangar bangak tani hiram khudimokta mamangai da leramba koigi Islam asin Islam adu mutharak padagi hiram khudimokta son thare ai basidi koi khudimokna khangar bangak tani masigi maram kaya amani maram singdugi manungda asi wahangoina mayamgi maikaidagi lakliba asi juma gi bayan sini doji ikoina atopa mapalam da tarakpa ngadi mamangai gi itihas ka yengaruba matamda ikoigi Manipur da tawnariba juma gi bayan si mashallah ikoigi ulamai kiram muftiyani kiram kaya amana yam faja mong da tawni adubu ayambadi ikoigi awam gi maikaidagi su watpa leiba interest leiba watpa masigi leiba walap basigi maram so haijarake aduga
ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇꯨ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯝꯁꯤꯡꯅꯁꯨ ꯅꯠꯇ꯭ꯔꯒ ꯎꯂꯃꯥꯏ ꯀꯤꯔꯥꯝꯁꯤꯡꯅꯁꯨ ꯊꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯖꯨꯃꯥ ꯑꯃ ꯂꯥꯛꯀꯗꯣꯔꯤ ꯍꯥꯏꯕꯒꯤ ꯑꯩ ꯃꯁꯤꯒꯤ ꯇꯣꯄꯤꯛꯁꯤ ꯑꯃ ꯁꯨꯒꯥꯏꯅ ꯉꯥꯡꯒꯦ ꯁꯨꯒꯥꯏꯅ ꯇꯥꯛꯂꯝꯒꯦ ꯍꯥꯏꯕꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯃ ꯊꯧꯔꯥꯡ ꯑꯃ ꯇꯧꯒꯗꯕꯗꯣ ꯃꯗꯨ ꯍꯟꯊꯔꯛꯄ ꯑꯗꯨ ꯖꯨꯃꯥꯒꯤ ꯕꯌꯥꯟꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯃꯤꯛꯀꯤ ꯍꯤꯁꯇꯣꯔꯤꯀꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯃꯈꯛꯇꯪꯅꯤ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯁꯤꯡꯅ ꯏꯁꯂꯥꯝ ꯇꯝꯂꯤꯕ ꯑꯁꯤ ꯃꯛꯇꯞꯇ ꯃꯥꯅ ꯈꯪꯈꯤꯕ ꯈꯔꯗꯨꯃ ꯕꯦꯁꯤꯛ ꯑꯣꯏꯕꯁꯤꯡ ꯑꯗꯣ ꯑꯗꯨꯒ ꯑꯃꯅ ꯀꯥꯡꯕꯨ ꯑꯃꯅ ꯃꯗꯔꯁꯥꯁꯤꯡꯗ ꯅꯠꯇ꯭ꯔꯒꯅ ꯑꯥꯂꯤꯝ ꯑꯃꯒꯤ ꯃꯅꯥꯛꯇ ꯁꯦꯈ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯀꯥꯏꯊꯣꯛꯂꯒ ꯇꯝꯂꯨꯕ ꯃꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯗꯨꯅꯤꯌꯥꯒꯤ ꯍꯤꯡꯗꯕ ꯌꯥꯗꯕ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯗꯨꯅꯤꯌꯥꯒꯤ ꯃꯥꯂꯪꯁꯤꯗ ꯇꯥꯎꯔꯒ ꯑꯗꯨꯃꯛ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯦꯕ ꯁꯤꯗ ꯏꯁꯂꯥꯝꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯄ ꯗꯔꯀꯥꯔ ꯂꯩꯕ ꯄꯥꯎꯖꯦꯜꯁꯤꯡꯁꯤ ꯇꯝꯅꯅꯕꯒꯤ ꯀꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯗ ꯃꯗꯥꯔꯤꯁꯁꯤꯡꯗ ꯂꯩꯕ ꯃꯈꯣꯏꯁꯤ ꯅꯠꯇꯅ ꯃꯌꯥꯝꯁꯤ ꯊꯣꯏꯗꯣꯛꯅ ꯇꯟꯖꯥ ꯐꯪꯅꯕ ꯅꯠꯇ꯭ꯔꯦꯕ ꯑꯗꯨꯅ ꯃꯃꯥꯡꯉꯩꯗ ꯇꯧꯔꯝꯃꯤꯕꯁꯤ ꯖꯨꯃꯥꯒꯤ ꯕꯌꯥꯟꯁꯤ ꯁꯤꯒꯨꯝꯂꯕ ꯀꯌꯥꯁꯦ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗꯨꯒꯤ ꯍꯥꯏꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯅꯥ ꯂꯩꯆꯠ ꯑꯃ ꯂꯥꯛꯑꯦꯅ ꯈꯜꯂꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯋꯥꯔꯒꯨꯝꯕ ꯊꯣꯛꯑꯦꯅ ꯈꯜꯂꯣ ꯅꯠꯇ꯭ꯔꯒꯅ ꯀ꯭ꯔꯥꯏꯝ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯑꯦꯅ ꯈꯜꯂꯣ ꯖꯤꯅꯥ ꯇꯧꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯍꯨꯔꯥꯟꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯗ꯭ꯔꯒ ꯀꯥꯔꯣꯕꯥꯔꯒꯤ ꯍꯦꯟꯒꯠꯂꯛꯄ ꯁꯦꯟꯗꯣꯏꯒꯤ ꯍꯤꯔꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯃꯥꯡ ꯌꯥꯎꯁꯤꯜꯂꯛꯄ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯕ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯂꯝꯆꯠ ꯁꯥꯖꯠꯇ ꯑꯀꯥꯝꯕ ꯂꯥꯛꯂꯤꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯂꯦꯚꯦꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯕ ꯐꯤꯇꯅꯥ ꯐꯁꯥꯠ ꯉꯥꯛꯇꯅꯦꯕ ꯑꯗꯨ ꯃꯃꯥꯡꯉꯩꯒꯤ ꯎꯂꯃꯥꯏ ꯀꯤꯔꯥꯝꯁꯤꯡꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯈꯪꯖꯤꯟ ꯇꯥꯁꯤꯜꯂꯒ ꯍꯞꯇꯥꯁꯤꯃꯒꯤ ꯃꯅꯨꯡꯁꯤꯗ ꯊꯣꯛꯂꯤꯕ ꯂꯩꯀꯥꯏꯗ ꯁꯃꯥꯖꯇ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯍꯤꯔꯝꯗ ꯂꯩꯉꯥꯛ ꯁꯥꯁꯣꯟꯒꯤ ꯍꯤꯔꯝꯗ ꯑꯣꯏꯔꯣ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯇꯥꯁꯟꯖꯔꯒ ꯖꯨꯃꯥꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯗꯨꯒꯤ ꯀꯔꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯄꯥꯎꯇꯥꯛ ꯑꯃ ꯄꯤꯔꯝꯃꯦꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯂꯐꯥꯏ ꯔꯥꯁꯤꯗꯤꯟꯁꯤꯡꯒꯤ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯒꯤ ꯆꯍꯤ 1900 ꯐꯥꯎꯒꯤ ꯃꯃꯥꯡꯒꯤ ꯖꯨꯃꯥꯒꯤ ꯈꯨꯗꯕꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯒꯤ ꯑꯁꯣꯛꯄ ꯋꯥꯍꯟꯊꯣꯛꯀꯨꯝ ꯑꯣꯏꯔꯝꯃꯦꯕ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯗ ꯑꯗꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯏꯅꯣꯠ ꯑꯃ ꯃꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝꯕꯨ ꯊꯧꯑꯣꯏꯗꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯇꯧꯅꯤꯡꯕ ꯂꯩꯔꯝꯕꯗꯣ ꯏꯃꯥꯝꯁꯤꯡꯗꯨꯅ ꯃꯇꯝꯗꯨꯒꯤ ꯑꯅꯧꯕ ꯂꯥꯛꯂꯤꯕ ꯄꯣꯠꯁꯛ ꯑꯅꯧꯕ ꯂꯥꯛꯂꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯣꯏꯔꯤꯕ ꯁꯥꯏꯟꯁꯀꯤ ꯍꯤꯔꯝꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯄꯣꯂꯤꯇꯤꯛꯁꯀꯤ ꯍꯤꯔꯝꯗ ꯑꯣꯏꯔꯣ ꯑꯅꯧꯕ ꯂꯥꯛꯂꯤꯕꯁꯤꯡꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯏꯁꯂꯥꯝꯗ ꯁꯨꯃꯥꯏꯅ ꯂꯩ ꯑꯆꯨꯝꯕꯅ ꯁꯤꯅꯤ ꯑꯔꯥꯟꯕꯅ ꯁꯤꯅꯤ ꯍꯥꯏꯕꯗꯨ ꯏꯁꯨꯁꯤꯡꯗꯨ ꯄꯨꯈꯠꯂꯒ ꯉꯥꯡꯕꯤꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯊꯩꯗꯣꯛꯑꯒ ꯆꯠꯀꯗꯕ ꯃꯥꯒꯤ ꯑꯇꯣꯞꯄꯒꯤ ꯑꯔꯪ ꯋꯥꯔꯪꯗ ꯇꯥꯎꯒꯗꯕ ꯀꯌꯥꯁꯦ ꯖꯨꯃꯥꯒꯤ ꯕꯌꯥꯟꯁꯤꯅ ꯐꯥꯖꯤꯟꯕ ꯉꯝꯂꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯑꯁꯤꯅ ꯃꯌꯥꯝꯅꯁꯨ ꯁꯤꯒꯤ ꯊꯑꯣꯏꯅ ꯑꯩꯈꯣꯏ ꯖꯨꯃꯥꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯑꯃ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯆꯠꯂꯒ ꯃꯁꯖꯤꯗꯇ ꯐꯝꯂꯒ ꯏꯃꯥꯝꯁꯤꯡꯗꯒꯤ ꯕꯌꯥꯟ ꯇꯥꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯑꯄꯥꯝꯕꯗꯨ ꯂꯩꯅꯗ꯭ꯔꯕꯅꯤ나 ꯎꯂꯃꯥꯏ ꯀꯤꯔꯥꯝꯁꯤꯡꯁꯨ ꯂꯥꯏꯔꯤꯛ ꯌꯦꯡꯉꯒ ꯃꯇꯝꯒꯤ ꯏꯁꯨꯁꯤꯡꯁꯨ ꯅꯩꯅꯔꯨꯕꯒꯤ ꯊꯣꯏꯗꯣꯛꯅ ꯃꯈꯣꯏꯗ ꯃꯔꯝꯗꯤ ꯃꯤꯅꯠ 35 ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯇꯧꯅꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯎꯕ ꯀꯥꯟꯗ ꯃꯌꯥꯝ ꯑꯖꯥꯟ ꯂꯥꯎꯔꯅꯤ ꯑꯖꯥꯟ ꯂꯥꯎꯔ ꯃꯇꯨꯡꯗ ꯂꯥꯛꯑꯅꯤ ꯃꯥꯒꯤ ꯁꯨꯅ ꯁꯣꯔꯅꯤ ꯃꯤꯅꯠ 10 ꯈꯛꯇꯪ ꯉꯥꯏꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯥꯂꯤꯝ ꯑꯃꯗ ꯃꯔꯨꯕꯤ ꯑꯃꯗ ꯃꯨꯐꯇꯤ ꯑꯃꯗ ꯋꯥꯐꯝ ꯈꯔ ꯊꯝꯃꯣꯅ ꯏꯟꯈꯠꯍꯜꯂꯒ ꯊꯝꯍꯟꯕꯅꯦꯕ ꯑꯗꯣ ꯁꯤꯒꯤꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯀꯔꯤꯗ ꯈꯣꯝꯖꯤꯜꯂꯒ ꯂꯩꯕꯗꯤ ꯅꯠꯇꯦꯗꯅ ꯑꯥꯂꯤꯝ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯃꯨꯐꯇꯤ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯀꯥꯈꯠꯂꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯣꯄꯤꯛ ꯃꯥꯅ ꯍꯩꯅꯖꯕ ꯇꯣꯄꯤꯛ ꯈꯔ ꯑꯗꯨꯝ ꯍꯥꯏꯔꯝꯂꯅꯤ ꯑꯗꯣ ꯀꯗꯥꯏ ꯐꯥꯎꯕꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯤꯡꯁꯤꯗ ꯃꯁꯤꯁꯤꯡꯁꯤꯗ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯖꯨꯃꯥꯒꯤ ꯕꯌꯥꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯝꯂꯥꯁꯤꯡꯁꯤꯗꯤ ꯊꯥꯗꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯏꯁꯨꯁꯤꯡꯗꯤ ꯊꯥꯗꯣꯛꯈ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒ ꯆꯥꯅꯕ ꯁꯝꯅ ꯔꯃꯖꯥꯟ ꯂꯥꯛꯑꯦ ꯔꯃꯖꯥꯟ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯔꯃꯖꯥꯟꯁꯤ ꯀꯔꯝꯍꯥꯏꯅ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯑꯣꯏꯍꯟꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯇꯔꯥꯋꯤꯅ ꯀꯔꯤꯅꯣ ꯅꯠꯇ꯭ꯔꯒꯅ ꯔꯃꯖꯥꯟꯒꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯐꯝ ꯊꯣꯛꯄꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩ ꯏꯁꯥꯁꯨ ꯌꯥꯎꯔꯤꯕꯅꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯚꯥꯏꯁ ꯑꯣꯏꯅ ꯇꯥꯅꯔꯛꯂꯕ ꯔꯃꯖꯥꯟꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯔꯃꯖꯥꯟꯗ ꯁꯩꯇꯥꯟꯁꯤꯡ ꯐꯥꯖꯟꯕꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒꯨꯅꯥꯍꯒꯤ ꯂꯝꯕꯤꯁꯤꯡ ꯊꯤꯡꯖꯤꯟꯕꯤꯕ ꯂꯥꯒꯤ ꯔꯍꯃꯠ ꯍꯩꯊꯔꯛꯄ ꯁꯤꯒꯨꯝꯕ ꯐꯖꯤꯂꯠ ꯈꯔꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯁꯤꯗ ꯔꯃꯖꯥꯟꯁꯤꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯔꯤꯕ ꯐꯖꯤꯂꯠꯁꯤꯡ ꯐꯪꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯨꯝꯕꯁꯤ ꯃꯌꯦꯛ ꯂꯥꯅ ꯇꯥꯛꯄꯤꯗꯕꯒꯨꯝꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯔꯃꯖꯥꯟꯒꯤ ꯃꯇꯥꯡꯗ ꯍꯗꯤꯁ ꯀꯌꯥꯃꯔꯣꯝꯅꯤ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯕ ꯔꯃꯖꯥꯟꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯃꯥꯒꯤ ꯍꯧꯈꯤꯕ ꯒꯨꯅꯥꯁꯤꯡ ꯑꯜꯂꯥꯍꯅ ꯀꯣꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯃꯜ ꯃꯌꯥꯝ ꯇꯥꯛꯄꯤꯗꯅ ꯍꯗꯤꯁꯇ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯃꯌꯥꯝꯁꯤꯅꯁꯨ ꯁꯤ ꯈꯛꯇ ꯇꯥꯔꯒ ꯃꯌꯥꯝꯁꯤꯗ ꯊꯥꯛ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯀꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯒꯨꯅꯥ ꯇꯧꯅꯤꯡꯕ ꯇꯧꯔꯕꯁꯨ ꯑꯩꯅ ꯍꯨꯀꯨꯀꯨꯜ ꯏꯕꯥꯗꯀꯤ ꯂꯧꯅ ꯂꯩꯅꯕ ꯄꯩꯁꯥ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯅꯕ ꯀꯥꯔꯣꯕꯥꯔꯒꯤ ꯍꯤꯔꯝꯁꯤꯗ ꯂꯣꯏꯅꯃꯛꯁꯤꯗ ꯀꯥꯇꯨ ꯀꯔꯟ ꯇꯧꯔꯕ ꯒꯨꯅꯥꯁꯤꯡ ꯑꯁꯤꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯍꯥꯏꯕꯤꯔꯝꯂꯤꯕ ꯒꯨꯅꯥ ꯀꯣꯛꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯑꯃꯜ ꯑꯁꯤ ꯇꯧꯔꯒ ꯀꯣꯛꯊꯣꯛꯑꯅꯤꯅ ꯂꯥꯏꯊꯣꯛꯑꯒ ꯂꯩꯈ꯭ꯔꯦꯕ
ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯒꯗꯕꯅꯤ ꯒꯨꯅꯥ ꯀꯣꯛꯄꯤꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯨꯀꯨꯛ ꯏꯕꯥꯗꯀ ꯃꯔꯤ ꯂꯩꯅꯕ ꯒꯨꯅꯥꯁꯤꯡ ꯀꯔꯝꯍꯥꯏꯅ ꯀꯣꯛꯀꯅꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕꯥ ꯇꯧꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯔꯝꯖꯥꯟꯒꯤ ꯐꯖꯤꯂꯠ ꯑꯁꯤ ꯀꯅꯥꯒꯤꯗꯃꯛꯇꯅꯣ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯍꯥꯏꯔꯤꯕ ꯍꯗꯤꯁꯁꯤꯡꯗ ꯍꯥꯏꯕꯤꯔꯤꯕꯁꯤꯡ ꯃꯅꯨꯡꯗ ꯆꯜꯂꯣꯏ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯕ ꯃꯥꯒꯤ ꯔꯣꯖꯥꯒꯤ ꯐꯜꯁꯐꯥ ꯐꯤꯂꯣꯁꯣꯐꯤ ꯑꯗꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯁꯀꯤ ꯃꯇꯝꯅꯤ ꯍꯧꯖꯤꯛꯁꯦ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯝꯅꯤ ꯑꯗꯨꯅ ꯌꯨꯠꯁꯤꯡꯁꯤꯅ ꯄꯥꯝꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯇꯔꯤꯌꯦꯜ ꯋꯥꯔꯜꯗꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕꯁꯤ ꯃꯦꯇꯔꯤꯌꯦꯜꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯁꯤꯅ ꯇꯥꯅꯤꯡꯂꯤꯕꯁꯤ ꯍꯧꯖꯤꯛ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯕꯦꯅꯤꯐꯤꯠꯁꯦ ꯃꯃꯥꯡꯉꯩꯗꯤ ꯇꯥꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯁꯋꯥꯕ ꯑꯗꯨꯛ ꯐꯪꯒꯅꯤ ꯑꯜꯂꯥꯍꯅ ꯌꯥꯕꯤꯒꯅꯤ ꯑꯜꯂꯥꯍꯅ ꯅꯨꯡꯁꯤꯕꯤꯒꯅꯤ ꯁꯦꯀꯛ ꯍꯥꯏꯔꯒ ꯃꯃꯥꯡꯉꯩꯒꯤ ꯏꯃꯥꯟ ꯋꯥꯡꯉꯤ ꯃꯇꯝꯗꯗꯤ ꯍꯦꯛꯇ ꯈꯣꯏꯗꯥꯕ ꯑꯃ ꯐꯥꯎꯔꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯂꯥꯛꯂꯤꯕ ꯌꯨꯠꯁꯤꯡꯁꯤ ꯃꯈꯣꯏꯁꯤꯗꯗꯤ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯑꯃ ꯃꯦꯇꯔꯤꯌꯦꯜ ꯑꯣꯏꯅ ꯎꯕ ꯑꯃ ꯄꯥꯝꯃꯦꯕ ꯃꯈꯣꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯏꯃꯥꯟꯁꯤ ꯀꯔꯤꯅꯣ ꯏꯁꯂꯥꯝꯒꯤ ꯑꯍꯀꯥꯃꯥꯠ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯒ ꯆꯥꯅ ꯆꯨꯅꯕ ꯉꯥꯛꯇꯅꯤ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕꯒꯤ ꯀꯥꯟꯅꯅꯕ ꯍꯛꯆꯥꯡꯒꯤ ꯍꯤꯔꯝꯗ ꯑꯣꯏꯔꯣ ꯅꯃꯥꯖꯅ ꯑꯗꯒꯤ ꯔꯣꯖꯥꯅ ꯑꯗꯒꯤ ꯍꯖꯅ ꯖꯀꯥꯠꯅ ꯐꯤꯖꯤꯀꯦꯜꯒꯤ ꯑꯣꯏꯕꯗ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯀꯥꯟꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯟꯅꯕ ꯄꯤꯔꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯂꯥꯏꯔꯤꯛꯁꯤꯡꯗ ꯂꯩꯔꯤꯕꯅꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯄꯨꯊꯣꯛꯂꯒ ꯅꯩꯅꯕꯤꯕ ꯑꯗꯨꯒ ꯖꯨꯃꯥꯒꯤ ꯕꯌꯥꯟꯁꯤ ꯇꯦꯟꯁꯜꯂꯛꯂꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯍꯥꯏꯖꯅꯤꯡꯕꯗꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯒꯤꯗꯃꯛꯇ ꯑꯋꯥꯝꯁꯤꯡꯅꯁꯨ ꯃꯁꯤꯒꯤ ꯏꯈꯧ ꯂꯥꯡꯕ ꯑꯃ ꯄꯣꯛꯀꯗꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏꯅ ꯍꯞꯇꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛꯀꯨꯝꯕ ꯑꯃꯅꯁꯨ ꯑꯩꯒꯨꯝꯕ ꯑꯃꯅꯁꯨ ꯑꯩꯒꯤ ꯏꯁꯨ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯚꯥꯞ ꯇꯥꯗꯕ ꯀꯣꯏꯁꯟꯁꯦ ꯁꯦꯝꯂꯒ ꯄꯔꯆꯥꯝ ꯖꯨꯃꯥ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯀꯣꯏꯁꯟ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯁꯦꯝꯃꯒ ꯄꯨꯒꯗꯕꯅꯦꯕ ꯏꯃꯥꯝꯁꯤꯡꯒꯤ ꯇꯉꯥꯏ ꯐꯗꯅ ꯃꯤꯅꯠ 40ꯗꯒꯤ 45 ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯖꯨꯃꯥ ꯃꯃꯥꯡꯁꯤꯗ ꯏꯃꯥꯝ ꯑꯃꯗꯒꯤ ꯕꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯕ ꯃꯥꯒꯤ ꯕꯌꯥꯟꯁꯤ ꯂꯣꯏꯔ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯠ 5 ꯑꯃ 10 ꯑꯃ ꯀꯣꯏꯁꯟ ꯑꯟꯁꯔ ꯁꯦꯁꯟꯒꯤ ꯑꯃ ꯊꯝꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝꯁꯤ ꯁꯨꯝ ꯏꯟꯇꯔꯦꯁ ꯍꯦꯟꯒꯠꯂꯛꯀꯅꯤꯗꯅ ꯑꯩꯁꯨ ꯑꯗꯨ ꯍꯪꯍꯧꯒꯦ ꯑꯗꯨ ꯃꯊꯪꯗꯤ ꯑꯩꯁꯨ ꯁꯤ ꯍꯪꯒꯦ ꯍꯥꯏꯕꯒꯤ ꯉꯟꯅ ꯂꯥꯛꯂꯒ ꯐꯝꯅꯤꯡꯕꯒꯤ ꯖꯨꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯁꯂꯥꯁꯤ ꯈꯪꯃꯜꯂꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯋꯥꯝꯁꯤꯡ ꯌꯨꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯃ ꯍꯥꯏꯔꯤꯗꯅ ꯌꯨꯠꯁꯤꯡꯁꯤꯒꯤ ꯃꯈꯣꯏꯅ ꯂꯥꯞꯊꯣꯔꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯁꯤ ꯈꯪꯗꯦꯕ ꯃꯁꯂꯥꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯦꯅ ꯈꯟꯕꯒꯤ ꯋꯥꯅꯦꯕ ꯍꯧꯖꯤꯛ ꯂꯣꯏꯅ ꯈꯪꯉꯦꯅ ꯈꯟꯕꯒꯤ ꯋꯥꯅꯤ ꯑꯩ ꯏꯁꯥꯃꯛ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯇꯧꯕꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯥꯇ꯭ꯔ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯇ ꯁꯔꯨꯛ ꯌꯥꯈ꯭ꯔꯤꯕꯁꯤ 2020 ꯇꯧꯔꯛꯄꯗ ꯃꯤ 2,000 ꯁꯨꯔꯦ 2,000 ꯍꯦꯜꯂꯦ ꯁꯤ ꯂꯣꯏꯅ ꯑꯋꯥꯝ ꯉꯥꯛꯇꯅꯤ ꯑꯌꯥꯝꯕ ꯑꯗꯣ ꯑꯔꯥꯏ ꯑꯔꯥꯏꯕ ꯃꯁꯂꯥ ꯕꯦꯁꯤꯛ ꯑꯣꯏꯕ ꯃꯁꯥꯏꯜꯁꯤꯡꯁꯤ ꯈꯪꯉꯝꯗꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯔꯝꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯑꯩꯅ ꯇꯧꯕꯒꯤ ꯃꯔꯝꯁꯤꯁꯨ ꯃꯁꯤꯃꯛꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯗꯤ ꯈꯪꯉꯦꯅꯗꯤ ꯂꯩꯅꯕ ꯑꯩ ꯏꯁꯂꯥꯝ ꯅꯃꯥꯖ ꯁꯣꯟꯕ ꯍꯩꯔꯦ ꯔꯣꯖꯥ ꯍꯦꯟꯕ ꯍꯩꯔꯦꯅꯗꯤ ꯂꯩꯅꯕ ꯕꯦꯁꯤꯛ ꯑꯣꯏꯕ ꯀꯌꯥ ꯑꯃ ꯈꯪꯉꯝꯗꯕ ꯑꯗꯨꯅ ꯑꯗꯨꯋꯥꯏꯒꯤ ꯃꯇꯥꯡꯗꯗꯤ ꯁꯞ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟ ꯈꯔ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯁꯤ ꯃꯔꯨꯑꯣꯏꯅ ꯈꯪꯅꯤꯡꯕ ꯀꯣꯏꯁꯟ ꯈꯔ ꯑꯗꯨꯒꯤꯗꯨꯅ ꯃꯊꯪꯒꯤ ꯀꯣꯏꯁꯟꯗ ꯂꯥꯛꯆꯔꯒꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯕꯌꯥꯟ ꯖꯨꯃꯥꯒꯤ ꯕꯌꯥꯟꯁꯦ ꯖꯨꯃꯥꯒꯤ ꯕꯌꯥꯟꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯔꯣꯏꯕ ꯀꯣꯏꯁꯟ ꯑꯣꯏꯅ ꯇꯤꯆꯔꯗꯤ ꯈꯪꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯥꯅꯤꯡꯕꯒꯤ ꯈꯧꯂꯥꯡꯕꯁꯤ ꯃꯌꯥꯝꯗꯒꯤꯁꯨ ꯄꯣꯛꯄ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯀꯣꯏꯁꯟꯁꯦ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯈꯔ ꯇꯧꯔꯒ ꯏꯃꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟꯁꯦ ꯅꯩꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯐꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏ ꯕꯌꯥꯟ ꯇꯧꯕ ꯕꯌꯥꯟ ꯖꯨꯃꯥꯒꯤ ꯕꯌꯥꯟꯁꯦ ꯁꯤꯗ ꯃꯥꯏꯛꯀꯨꯝꯕ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯁꯤꯗ ꯂꯥꯛꯇꯕꯁꯤꯡꯁꯦ ꯃꯈꯣꯏꯁꯤꯗ ꯇꯥꯍꯟꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯌꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯁꯤ ꯌꯥꯝꯅ ꯐꯕ ꯑꯃꯈꯛꯇꯪꯅꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯗ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯔꯛꯂꯤꯕ ꯂꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯟꯗꯥꯁꯤꯡꯗ ꯋꯥꯈꯜ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯄꯤꯔꯒ ꯑꯩꯈꯣꯏ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯥꯏꯊꯣꯛꯍꯟꯅꯕ ꯂꯥꯛꯂꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯁꯤꯖꯤꯟꯅꯔꯒ ꯌꯥꯔꯤꯕ ꯃꯈꯩ ꯑꯔꯣꯏꯕ ꯉꯝꯈꯩ ꯊꯦꯡꯅ ꯑꯩꯈꯣꯏꯅ ꯀꯥꯟꯅꯕ ꯂꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯖꯨꯃꯥꯒꯤ ꯕꯌꯥꯟꯁꯤꯡꯁꯤꯗꯁꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯁꯖꯤꯠꯁꯤꯡꯁꯤꯗ ꯃꯥꯏꯛꯁꯤꯡꯁꯤ ꯊꯥꯔꯒ ꯃꯁꯤ ꯂꯣꯏꯅꯃꯛ ꯅꯠꯇꯕ ꯈꯨꯟ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯁꯖꯤꯠ ꯃꯥꯏꯛ ꯑꯃꯅ ꯀꯣꯟꯕ ꯌꯥꯕ ꯃꯐꯝꯁꯤꯡ ꯃꯁꯤ ꯂꯣꯏꯅ ꯊꯥꯒꯠꯂꯛꯑꯗꯤ ꯑꯃꯨꯛ ꯇꯥꯐꯝ ꯈꯪꯉꯣꯏꯗꯧꯔꯤꯕꯅꯦꯕ ꯑꯗꯨꯅ ꯇꯥꯡꯀꯛ ꯑꯃꯃꯝ ꯈꯥꯏꯗꯣꯛꯂꯒ ꯃꯐꯝꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯂꯣꯀꯦꯁꯟꯁꯤꯡꯁꯤ ꯌꯦꯡꯊꯣꯛꯂꯒ ꯃꯥꯏꯛ ꯑꯃꯅ ꯀꯗꯥꯏ ꯐꯥꯎꯕ ꯇꯥꯕ ꯌꯥꯏ ꯍꯥꯏꯕꯗꯨꯒꯤ ꯀꯔꯤ ꯑꯃ ꯈꯥꯏꯗꯣꯛꯂꯒ ꯃꯌꯥꯝ ꯈꯟꯅꯔꯒ ꯖꯨꯃꯥꯒꯤ ꯅꯨꯃꯤꯠꯁꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯈꯋꯥꯇꯤꯟꯁꯤꯡ ꯍꯥꯏꯗꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯃꯈꯣꯏꯒꯤꯁꯨ ꯄꯥꯎꯇꯥꯛ ꯑꯣꯏꯕ ꯌꯥꯕꯁꯤꯡ ꯑꯗꯨꯒꯨꯝꯕꯁꯨ ꯇꯧꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯊꯪꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯍꯥꯏꯕꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯀꯣꯏꯁꯟꯁꯤ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣই ꯃꯣꯇꯤꯚꯦꯠ ꯈꯟꯅꯤꯡꯕꯁꯦ ꯏꯁꯂꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯩꯈꯣꯏ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯂꯝꯁꯤꯡꯁꯦ ꯍꯧꯖꯤꯛ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯩꯈꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯈꯥꯗ ꯃꯤꯁꯤꯡꯁꯤꯒꯤ ꯔꯥꯏꯠꯁꯦ ꯐꯖꯅ ꯄꯤꯔꯦ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯕꯤꯔꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏꯕꯒꯤ ꯔꯥꯏꯠ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯁꯤꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯁꯝꯂꯞꯅ ꯇꯝꯕꯤꯌꯨ ꯃꯁꯤ ꯌꯥꯝꯅ ꯃꯁꯥ ꯁꯟꯗꯣꯛꯄ ꯍꯤꯔꯝ ꯑꯃꯅꯤ ꯋꯥꯍꯪꯁꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯛꯇꯗ ꯇꯣꯉꯥꯟꯕ ꯁꯦꯁꯟ ꯑꯃꯈꯛ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯁꯥꯡꯅ ꯑꯗꯨ ꯕꯦꯁꯤꯛ ꯑꯣꯏꯅ ꯍꯥꯏꯔꯕꯗ
ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯥꯟꯕꯗ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯍꯛꯁꯦ ꯃꯤ ꯑꯃ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯆꯞ ꯃꯥꯟꯅꯩ ꯏꯁꯂꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯊꯥꯛꯇ ꯃꯤꯑꯣꯏꯕ ꯑꯁꯤꯒꯤ ꯊꯥꯛꯇ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯃꯍꯥꯛꯅ ꯍꯤꯡꯂꯤꯕ ꯃꯐꯝꯗꯨꯗ ꯃꯍꯥꯛꯅ ꯍꯤꯡꯂꯤꯕ ꯂꯩꯀꯥꯏꯗꯨꯗ ꯃꯍꯥꯛ ꯍꯤꯟꯗꯨ ꯑꯣꯏꯁꯅꯨ ꯃꯍꯥꯛ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯏꯁꯅꯨ ꯃꯨꯁꯜꯃꯥꯟ ꯑꯣꯏꯁꯅꯨ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯊꯥꯛꯇ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡꯁꯦ ꯂꯩꯉꯥꯛ ꯁꯥꯁꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯑꯣꯏꯕ ꯂꯣꯟꯆꯠ ꯑꯃꯒꯤ ꯑꯣꯏꯅ ꯐꯪꯐꯝ ꯊꯣꯛꯄꯁꯦ ꯏꯁꯂꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯃꯥꯟꯅꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯛꯂꯕꯗ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯛꯂꯕ ꯃꯇꯝꯗꯅꯦꯕ ꯔꯥꯏꯠ ꯊꯤꯔꯛꯀꯗꯧꯔꯤꯕꯁꯤ ꯃꯁꯥ ꯃꯊꯟ ꯈꯛꯇ ꯃꯤ ꯑꯃꯈꯛꯇ ꯍꯤꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯑꯇꯣꯞꯄꯗꯒꯤ ꯔꯥꯏꯠ ꯂꯧꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯁꯝꯖꯜꯂꯕꯗ ꯑꯩꯈꯣꯏꯅ ꯚꯥꯞ ꯇꯥꯒꯗꯕꯁꯦ ꯀꯨꯔꯥꯟꯅ ꯄꯤꯔꯤꯕ ꯕꯦꯁꯤꯛ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯕ꯭ꯔꯗꯔꯍꯨꯠ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯌꯨꯝꯐꯝ ꯑꯃ ꯏꯁꯂꯥꯝꯗ ꯊꯝꯂꯤꯕꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯍꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯁꯤ ꯌꯥꯝꯅ ꯐꯖꯕ ꯑꯃꯈꯛꯇꯪꯅꯤ ꯀꯨꯔꯥꯟꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯂꯣꯟꯗ ꯑꯩꯈꯣꯏꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯤꯡꯁꯤꯕꯨ ꯀꯥꯏꯍꯟꯕ ꯌꯥꯕ ꯍꯤꯔꯝꯁꯤꯡꯁꯦ ꯌꯥꯝꯅ ꯆꯥꯎꯅ ꯆꯥꯎꯅ ꯍꯔꯥꯝꯅ ꯍꯦꯟꯅ ꯊꯤꯡꯂꯤꯕꯅꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯑꯜꯂꯥꯍ ꯔꯕꯨꯜ ꯏꯖꯠꯅ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯗ ꯈꯔ ꯑꯃꯅ ꯅꯨꯡꯉꯥꯏꯍꯜꯂꯤ ꯈꯔ ꯑꯃꯅ ꯋꯥꯍꯜꯂꯤ ꯑꯗꯣ ꯍꯗꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯉꯥꯏꯍꯜꯂꯤꯕꯁꯤꯡꯁꯤꯗ ꯋꯥꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯈꯣꯏꯒꯤ ꯁꯔꯨꯛ ꯇꯝꯂꯤꯕꯅꯦꯕ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯆꯥꯡꯌꯦꯡ ꯑꯃꯅꯦꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯁꯦꯟꯗꯣꯏ ꯍꯥꯏꯔꯁꯦꯕ ꯁꯦꯟꯗꯣꯏ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯞꯁꯟ ꯑꯗꯨꯗꯒꯤ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯋꯥ ꯉꯥꯡꯕ ꯆꯤꯔꯣꯜ ꯆꯠꯄ ꯑꯗꯨꯗꯒꯤ ꯃꯤꯒꯤ ꯌꯨꯝꯗ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯪꯕ ꯁꯤ ꯐꯥꯎꯕ ꯀꯨꯞꯊꯅ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝꯅ ꯇꯝꯕꯤꯔꯤꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯄꯨꯡ ꯐꯥꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯒ ꯈꯟꯊꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯑꯃꯅ ꯑꯃꯗꯒꯤ ꯃꯌꯥꯝꯕ ꯑꯃꯅ ꯃꯅꯥꯎꯗꯒꯤ ꯐꯪꯒꯗꯕ ꯔꯥꯏꯠꯁꯤꯡ ꯐꯪꯉꯛꯇꯕ ꯃꯆꯟꯅꯨꯄꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯪꯒꯗꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯪꯒꯗꯕ ꯁꯃꯥꯖꯀꯤ ꯂꯤꯗꯔ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯪꯒꯗꯕ ꯂꯩꯉꯥꯛ ꯁꯥꯁꯣꯟ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯪꯒꯗꯕ ꯔꯥꯏꯠ ꯃꯥꯒꯤ ꯍꯛꯁꯤꯡꯁꯦ ꯃꯁꯤ ꯐꯪꯉꯛꯇꯕꯒꯤ ꯃꯔꯝꯁꯤ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯈꯔ ꯕꯦꯁꯤꯛ ꯑꯣꯏꯕ ꯄꯣꯠꯂꯝ ꯈꯔꯁꯤꯅꯅꯦꯕ ꯆꯤꯡꯅꯕ ꯆꯃꯝꯅꯕ ꯅꯥꯄꯜ ꯐꯨꯇꯥꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯤꯛꯁꯀ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝꯁꯤꯡꯁꯦ ꯏꯊꯤꯛꯁ ꯀꯥꯏꯔꯛꯄꯗꯒꯤꯅꯦꯕ ꯂꯣꯏꯅꯃꯛ ꯂꯥꯛꯂꯤꯕꯁꯤ ꯑꯗꯨꯅ ꯏꯁꯂꯥꯝꯗ ꯃꯁꯤꯒꯤ ꯌꯥꯝꯅ ꯐꯖꯕ ꯂꯤꯆꯠ ꯑꯃꯈꯛꯇꯪꯅꯤ ꯍꯌꯦꯡ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯨꯝꯊꯪꯅꯕ ꯑꯗꯨꯅ ꯆꯔꯥ ꯁꯤꯠꯂꯒ ꯃꯥꯅ ꯑꯍꯥꯎ ꯑꯗꯨꯝ ꯆꯥꯔꯒ ꯍꯤꯞꯂꯕꯗꯤ ꯍꯌꯦꯡ ꯍꯁꯔꯒꯤ ꯃꯩꯗꯥꯟꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯃꯥꯡꯗ ꯃꯃꯥꯏ ꯃꯛꯁꯤꯟꯒꯅꯤ ꯍꯥꯏꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯐꯖꯕ ꯕꯦꯁꯤꯛ ꯀꯌꯥ ꯑꯃꯗꯨ ꯌꯥꯝ ꯁꯟꯗꯣꯛꯅ ꯍꯥꯏꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯃꯌꯥꯝ ꯁꯥꯡꯗꯣꯛꯈ꯭ꯔꯒꯅꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯍꯤꯔꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯑꯣꯏꯅ ꯆꯥꯡ ꯅꯥꯏꯅ ꯅꯩꯅꯕ ꯌꯥꯏ ꯀꯣꯏꯁꯟ ꯃꯥꯒꯤ ꯃꯁꯥ ꯃꯁꯥ ꯈꯥꯏꯗꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯃꯤꯛ ꯂꯩꯉꯥꯛ ꯁꯥꯁꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯑꯣꯏꯐꯝ ꯊꯣꯛꯏ ꯀꯔꯤ ꯂꯩ ꯑꯗꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛꯀꯤ ꯑꯣꯏꯕ ꯂꯩꯕꯥꯛꯁꯤꯡꯗꯅ ꯑꯩꯈꯣꯏꯒꯤ ꯍꯛꯁꯤꯡ ꯀꯔꯤꯅꯣ ꯀꯗꯥꯏ ꯂꯩꯒꯗꯕ ꯁꯤꯒꯤ ꯃꯁꯥ ꯁꯟꯗꯣꯛꯄ ꯀꯌꯥ ꯑꯃꯅꯤ ꯑꯗꯣ ꯑꯩꯅ ꯁꯨꯞꯆꯟꯖꯔꯕꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯌꯥꯁꯦ ꯃꯁꯤꯁꯤ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯁꯦ ꯑꯩꯈꯣꯏ ꯀꯨꯔꯥꯟꯅ ꯍꯗꯤꯁꯅ ꯄꯤꯔꯤꯕ ꯕꯦꯁꯤꯛ ꯑꯣꯏꯕ ꯐꯖꯕ ꯂꯝꯆꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯍꯛꯁꯤꯡꯒꯤ ꯃꯇꯥꯡ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯂꯩꯀꯥꯏꯒꯤ ꯁꯃꯥꯖꯀꯤ ꯁꯣꯁꯥꯏꯇꯤꯒꯤ ꯇꯧꯒꯅꯨ ꯍꯥꯏꯔꯤꯕ ꯏꯊꯤꯛꯁꯀ ꯃꯔꯤ ꯂꯩꯅꯕ ꯍꯔꯥꯝꯅꯤ ꯍꯥꯏꯅ ꯊꯤꯡꯂꯤꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯃꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯁꯥ ꯃꯊꯟꯇꯅ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯃꯗꯨꯒꯤ ꯀꯔꯤꯗꯨꯃ ꯃꯨꯠꯈꯤꯒꯅꯤ ꯑꯗꯣ ꯇꯦꯟꯇꯛꯅ ꯍꯥꯏꯔꯕꯗ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯎꯃꯔ ꯕꯤꯟ ꯑꯕꯗꯨꯜ ꯑꯖꯤꯖ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝꯒꯤ ꯃꯃꯤꯡ ꯂꯩꯕ ꯈꯂꯤꯐꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯇꯝꯁꯤꯗ ꯃꯍꯥꯛ ꯃꯁꯥꯗꯤ ꯌꯥꯝꯅ ꯈꯂꯤꯐꯥꯅꯤꯀꯣ ꯃꯇꯝꯗꯨꯒꯤ ꯃꯈꯣꯏꯁꯦ ꯑꯗꯣ ꯃꯥꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯔꯖꯕ ꯍꯥꯏꯗꯤ ꯏꯠ ꯑꯍꯨꯝ ꯐꯥꯎꯕ ꯑꯊꯨꯝꯕ ꯑꯃꯇ ꯃꯌꯥꯝꯗ ꯊꯣꯡꯕ ꯉꯝꯖꯗꯕ ꯈꯂꯤꯐꯥ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯋꯥꯔꯜꯁꯤꯗ ꯃꯥꯒꯤ ꯅꯤꯡꯊꯧ ꯍꯣꯏ ꯀꯤꯡꯗꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯀꯤꯡꯗꯝꯒꯤ ꯂꯣꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯃꯤꯔꯦꯠꯇ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯗꯣ ꯁꯝꯅ ꯀꯤꯡꯗꯝ ꯑꯃꯅꯤ ꯃꯥꯒꯤ ꯃꯃꯤꯡ ꯈꯛ ꯇꯥꯝ ꯈꯔ ꯈꯦꯠꯅꯕꯒꯤ ꯋꯥꯅꯤ ꯅꯤꯡꯊꯧ ꯑꯃꯅꯦꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯑꯗꯣ ꯃꯥꯒꯤ ꯁꯥꯁꯣꯟ ꯃꯅꯨꯡꯁꯤꯗ ꯃꯇꯝꯗꯨꯗ ꯖꯀꯥꯠ ꯄꯤꯐꯝ ꯂꯩꯈꯤꯗꯦꯕ ꯍꯥꯏꯗꯤ ꯃꯥꯅ ꯀꯌꯥꯝ ꯃꯇꯤꯛ ꯐꯖꯅ ꯏꯁꯂꯥꯃꯤꯛꯀꯤ ꯄꯤꯔꯤꯕ ꯔꯨꯜꯁ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯤꯗ ꯀꯌꯥꯝ ꯀꯨꯞꯅ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅ ꯃꯥꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯍꯛꯁꯤꯡꯁꯦ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯄꯤꯊꯣꯛꯅꯈꯤꯕꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯏꯔꯕꯁꯤ ꯂꯩꯇꯗꯅ ꯍꯥꯏꯗꯤ ꯖꯀꯥꯠ ꯂꯧꯕꯁꯤ ꯂꯥꯏꯔꯕꯒꯤ ꯉꯝꯈꯩ ꯑꯃ ꯏꯁꯂꯥꯝꯅ ꯄꯤꯔꯤꯗꯅ ꯑꯗꯨꯒꯤꯁꯤ ꯂꯩꯇꯗꯅ ꯑꯇꯣꯞꯄ ꯀꯔꯤꯁꯤꯡꯗ ꯑꯇꯣꯞꯄ ꯁꯥꯏꯠ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯊꯪꯅꯕ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯖꯀꯥꯠꯀꯤ ꯁꯦꯟꯐꯝꯁꯤꯡꯁꯦ ꯊꯥꯗꯣꯛꯂꯝꯃꯦꯕ ꯃꯁꯤ ꯑꯆꯧꯕ ꯈꯨꯗꯝ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯏꯇꯤꯍꯥꯁꯁꯤꯡ ꯄꯥꯕ ꯑꯗꯨꯃꯛ ꯈꯪꯒꯅꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯩꯈꯣꯏ ꯑꯃꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯔꯥꯏꯠꯁꯨ ꯃꯁꯛ ꯈꯪꯖꯗꯕ ꯑꯃ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯈꯪꯖꯗꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯏꯔꯥꯜ ꯑꯃꯅꯤ ꯑꯗꯨꯅ ꯈꯪꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯍꯥꯟꯕꯗ ꯀꯔꯤꯅꯣ ꯑꯩꯒꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕꯗꯤ ꯂꯧꯐꯝ ꯂꯩꯕ ꯅꯠꯇꯦ ꯂꯧꯐꯝꯁꯨ ꯈꯪꯉꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝꯒꯤ ꯑꯣꯏꯕ ꯄꯥꯎꯇꯥꯛꯁꯤꯡꯁꯦ ꯏꯊꯤꯛꯁꯀ ꯃꯔꯤ ꯂꯩꯅꯕ ꯍꯔꯥꯝꯅꯤ ꯍꯥꯏꯅ ꯊꯤꯡꯅꯕꯁꯤꯡꯁꯦ ꯃꯁꯤ ꯃꯁꯛ ꯈꯪꯕ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍ ꯑꯃꯗꯤ ꯔꯁꯨꯜꯕꯨ ꯀꯤꯅꯕꯒꯤꯗꯃꯛꯇ ꯆꯠꯄ ꯃꯇꯝꯗ ꯁꯥꯟꯇꯤ ꯑꯗꯨꯃꯛ ꯐꯪꯒꯗꯕꯅꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯍꯛ ꯃꯁꯥ ꯃꯁꯥꯅ ꯑꯗꯨꯃꯛ ꯐꯪꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯕꯁꯦ ꯃꯔꯨꯑꯣꯏꯅ ꯈꯪꯒꯗꯧꯕꯁꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯍꯛ ꯐꯪꯅꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯍꯛꯅꯤ ꯍꯥꯏꯔꯒ ꯑꯇꯣꯞꯄꯁꯨ ꯈꯟꯗꯕ ꯑꯇꯣꯞꯄꯅꯁꯨ
ꯍꯥꯏꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯗꯨꯃꯥꯏꯅ ꯑꯃꯅ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯍꯛꯇ ꯃꯁꯥ ꯃꯇꯣꯝꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡꯅ ꯂꯩꯕꯥꯛ ꯑꯃ ꯉꯥꯛꯏꯕ ꯂꯩꯉꯥꯛꯂꯣꯟꯒꯤ ꯅꯤꯡꯊꯧꯁꯤꯡꯁꯤꯅ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯅ ꯐꯖꯅ ꯃꯥꯒꯤ ꯏꯀꯅꯣꯃꯤꯛꯀ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯗꯤ ꯁꯦꯜ ꯊꯨꯝꯅꯤꯗꯅ ꯑꯩꯈꯣꯏ ꯍꯤꯡꯕ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯑꯗꯨꯒꯤꯁꯤꯡꯗꯨ ꯃꯔꯨ ꯑꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯐꯪꯍꯟꯅꯅꯕꯒꯤ ꯑꯗꯨꯒꯤ ꯂꯝꯕꯤꯗ ꯁꯤꯁꯇꯦꯝꯗꯨ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯥ ꯃꯇꯣꯝꯇ ꯍ꯭ꯌꯨꯃꯦꯟꯒꯤ ꯔꯥꯏꯠꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟꯗ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯈꯦꯠꯅꯕꯁꯦ ꯑꯩꯈꯣꯏ ꯏꯁꯂꯥꯝꯗ ꯀꯔꯤ ꯍꯥꯏꯅ ꯂꯩꯕꯒꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯤ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯊꯣꯛꯂꯛꯏ ꯃꯨꯁꯂꯤꯝꯒꯤ ꯃꯔꯛꯇ ꯀꯩꯁꯨ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯑꯗꯨꯝ ꯐꯪꯉꯤ ꯃꯗꯨꯗꯤ ꯅꯨꯄꯤꯒꯤ ꯔꯥꯏꯠ ꯐꯪꯗ꯭ꯔꯦ ꯅꯨꯄꯤꯒꯤ ꯔꯥꯏꯠ ꯐꯪꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯅꯨꯄꯥ ꯅꯝꯁꯤꯟꯕꯒꯤꯅꯤ ꯑꯗꯨꯒ ꯁꯤ ꯃꯥꯌꯣꯛꯇ ꯏꯍꯧ ꯇꯧꯒꯗꯧꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤꯗꯨ ꯏꯍꯧꯗꯨ ꯇꯧꯅꯅꯕꯒꯤ ꯑꯗꯨꯒꯤ ꯃꯥꯏꯟꯁꯦꯠ ꯑꯃꯗ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤ ꯅꯝꯊꯔ ꯊꯝꯃꯤ ꯍꯥꯏꯕꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯊꯥꯖꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯌꯥꯝ ꯆꯤꯡꯅꯕ ꯍꯟꯊꯕ ꯋꯥꯈꯜ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡꯁꯤ ꯃꯥꯌꯣꯛꯇ ꯑꯣꯏꯅ ꯏꯍꯧ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝꯁꯨ ꯊꯣꯛꯂꯛꯄ ꯌꯥꯕ ꯑꯗꯨꯝ ꯊꯣꯛꯁꯨ ꯊꯣꯛꯏꯕꯅꯦꯕ ꯊꯣꯛꯂꯛꯅꯕꯒꯤ ꯃꯔꯝꯁꯨ ꯑꯣꯏꯍꯜꯂꯤꯅꯦꯕ ꯑꯁꯤꯗ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯍꯛꯁꯦ ꯑꯗꯩ ꯑꯩꯈꯣꯏ ꯏꯁꯂꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯃꯥꯏꯅ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯦꯠꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯊꯝꯕꯤꯌꯨ ꯋꯥꯍꯪꯁꯤ ꯃꯁꯤꯒꯤ ꯈꯟꯒꯠꯂꯛꯏꯕ ꯋꯥꯍꯪꯁꯤꯡꯁꯤ ꯌꯥꯝ ꯐꯖꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯃꯁꯨ ꯑꯩꯈꯣꯏ ꯀꯣꯟꯅ ꯁꯤ ꯈꯛꯇꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯃ ꯇꯧꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯦꯟꯇꯛꯅ ꯑꯍꯨꯝ ꯈꯔ ꯍꯥꯏꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯉꯥꯛꯇꯅꯤ ꯏꯇꯤꯍꯥꯁ ꯈꯪꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯒꯨꯒꯜ ꯇꯧꯕꯗ ꯑꯃ ꯇꯧꯕꯗ ꯑꯗꯨꯝ ꯈꯪꯕ ꯌꯥꯔꯦ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯃꯥꯡꯗ ꯑꯦꯟꯁꯤꯌꯟꯒꯤ ꯄꯦꯔꯠꯇ ꯑꯦꯟꯁꯤꯌꯟꯒꯤ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯐꯥꯎꯕꯁꯤꯡꯁꯦ ꯑꯐꯥꯎꯕ ꯐꯤꯂꯣꯁꯣꯐꯔ ꯁꯥꯏꯟꯇꯤꯁ ꯃꯃꯤꯡ ꯀꯌꯥ ꯑꯃ ꯇꯥꯏꯌꯦꯕ ꯁꯤ ꯅꯨꯄꯥꯒꯤ ꯑꯣꯏꯕꯁꯤꯡ ꯇꯥꯏꯌꯦꯕ ꯅꯨꯄꯥꯒꯤ ꯑꯣꯏꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤ ꯍꯤꯁꯇ꯭ꯔꯤ ꯁꯨꯝ ꯌꯦꯡꯁꯦꯕ ꯑꯩꯈꯣꯏꯒꯤ ꯀꯨꯞꯅ ꯊꯤꯖꯤꯜꯂꯛꯄ ꯀꯥꯟꯗ ꯅꯨꯄꯤ ꯑꯃꯅꯤꯒꯨꯝꯕ ꯑꯐꯥꯎꯕ ꯀꯃꯥꯟꯗꯔ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯂꯩꯉꯥꯛ ꯁꯥꯁꯣꯟꯀ ꯇꯧꯔꯝꯕꯤ ꯁꯨꯝꯕ ꯈꯔ ꯐꯪꯒꯅꯦꯕ ꯅꯨꯄꯤ ꯃꯃꯤꯡ ꯊꯣꯏꯅ ꯑꯩꯈꯣꯏꯗ ꯐꯪꯗꯦ ꯐꯪꯉꯣꯏꯑꯕ ꯁꯤꯁꯦ ꯊꯤꯔꯁꯨ ꯐꯪꯉꯣꯏ ꯑꯗꯒꯤ ꯁꯦꯝꯖꯤꯜꯂꯛꯑꯁꯨ ꯑꯗꯨꯝ ꯑꯔꯥꯟꯕꯅꯤ ꯈꯪꯒꯅꯤ ꯁꯤꯒꯤ ꯃꯔꯝꯁꯤ ꯃꯌꯥꯝꯅ ꯈꯟꯊꯗ꯭ꯔꯦꯕ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯙꯔꯃꯁꯤꯡꯁꯤꯒꯤꯗ ꯂꯩꯔꯝꯃꯤꯕ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯃꯁꯥꯅ ꯁꯦꯝꯒꯠꯆꯕ ꯙꯔꯃꯁꯤꯡꯁꯤꯗ ꯃꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯊꯥꯛꯁꯤ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦꯕ ꯁꯝꯅ ꯀꯥꯡꯕꯨ ꯑꯃꯅ ꯅꯨꯄꯤꯁꯤ ꯃꯈꯣꯏꯒꯤ ꯑꯥꯇꯃꯥ ꯑꯁꯤ ꯁꯩꯇꯥꯟꯒꯤ ꯑꯥꯇꯃꯥꯅꯤ ꯍꯥꯏꯕ ꯈꯔ ꯃꯈꯣꯏꯒꯤ ꯊꯋꯥꯏꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯄꯤꯁꯤꯗꯤ ꯁꯨꯞꯅꯇꯪꯒꯤ ꯅꯨꯄꯥꯒꯤ ꯁꯦꯕꯥꯒꯤꯗꯃꯛꯇ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯃꯁꯤ ꯑꯩ ꯀꯨꯞꯅ ꯍꯥꯏꯖꯔꯣꯏꯒꯦ ꯃꯦꯇꯔꯤꯌꯦꯜ ꯑꯣꯏꯅ ꯁꯨꯝꯅꯗꯒꯤ ꯃꯈꯣꯏꯒꯤ ꯀꯔꯤ ꯏꯟꯖꯣꯏ ꯈꯛꯀꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯔꯝꯃꯦꯕ ꯕꯤꯐꯣꯔ ꯏꯁꯂꯥꯝꯁꯤꯗ ꯑꯗꯨꯒꯤ ꯃꯇꯨꯡꯁꯤꯗ ꯅꯨꯄꯤ ꯍꯥꯏꯕꯁꯤꯡꯁꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯆꯧꯕ ꯊꯥꯛ ꯐꯝꯂꯦꯟ ꯑꯃꯒ ꯐꯪꯂꯛꯂꯤꯕ ꯃꯆꯟꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯆꯧꯕ ꯐꯝꯂꯦꯟ ꯑꯃ ꯐꯪꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯒ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯒ ꯃꯥꯒꯤ ꯑꯆꯧꯕ ꯊꯥꯛꯀ ꯐꯪꯂꯛꯂꯤꯕꯁꯤꯗꯤ ꯏꯁꯂꯥꯝ ꯂꯥꯛꯂꯕ ꯃꯇꯨꯡꯗꯅꯦꯕ ꯁꯤꯒꯤꯁꯤꯗꯤ ꯇꯥꯏꯕꯪ ꯄꯨꯝꯅꯃꯛꯅ ꯌꯥꯅꯔꯕ ꯋꯥꯐꯝꯅꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯇꯤꯍꯥꯁ ꯊꯤꯖꯤꯟꯕꯗꯁꯨ ꯈ꯭ꯔꯤꯁꯇꯤꯌꯥꯟꯅꯁꯨ ꯖꯤꯎꯅꯁꯨ ꯂꯣꯏꯅꯃꯛꯅ ꯏꯔꯕ ꯋꯥꯐꯝꯅꯦꯕ ꯁꯤꯗꯤ ꯑꯗꯣ ꯁꯤꯒꯤ ꯏꯁꯂꯥꯝꯅ ꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯦ ꯏꯁꯂꯥꯝꯁꯤꯅ ꯌꯦꯡꯉꯨ ꯃꯃꯥꯒꯤ ꯈꯨꯌꯥꯗ ꯖꯟꯅꯠ ꯂꯩꯔꯤ ꯍꯥꯏꯕꯤꯔꯦ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇ ꯂꯥꯏꯍꯜꯂꯦ ꯃꯍꯥꯛ ꯅꯨꯄꯤ ꯑꯃꯅ ꯖꯟꯅꯠ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯏꯈ꯭ꯔ ꯄꯣꯠꯅꯤ ꯃꯍꯥꯛ ꯃꯇꯝ ꯃꯥꯒꯤ ꯅꯃꯥꯖ ꯐꯔꯥꯏꯁ ꯏꯕꯥꯗꯠꯁꯤꯡꯁꯤꯃ ꯄꯥꯡꯊꯣꯛꯄ ꯃꯄꯨꯔꯣꯏꯕꯒꯤ ꯍꯥꯏꯕ ꯏꯟꯕ ꯁꯤꯗ ꯁꯨꯃꯥꯏꯅ ꯖꯟꯅꯠ ꯀꯔꯁꯤ ꯊꯝꯕꯤꯔꯤꯕꯅꯦꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯈꯟꯅꯔꯒ ꯌꯦꯡꯁꯦꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯁꯥ ꯁꯤꯗꯤꯀꯥ ꯍꯖꯔꯠ ꯈꯗꯤꯖꯥ ꯔꯖꯤꯌꯜꯂꯥꯍꯨ ꯇꯥꯂꯥ ꯑꯟꯍꯥ ꯑꯜꯂꯥꯍꯒꯤ ꯅꯕꯤꯒꯤ ꯑꯍꯥꯟꯕ ꯂꯣꯏꯅꯕꯤꯁꯦ ꯃꯍꯥꯛ ꯑꯁꯤꯅ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯅꯥꯛꯇ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯀꯔꯕꯥꯔ ꯇꯧꯔꯒ ꯏꯃꯥ ꯈꯗꯤꯖꯥꯒꯤ ꯂꯟ ꯊꯨꯝꯁꯤꯡꯁꯦ ꯄꯨꯔꯒ ꯁꯥꯝ ꯂꯩꯕꯥꯛꯇ ꯀꯔꯕꯥꯔ ꯇꯧꯕ ꯆꯠꯂꯝꯃꯤꯕꯅꯦꯕ ꯏꯃꯥ ꯈꯗꯤꯖꯥꯒꯤ ꯊꯃꯣꯏꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤꯒ ꯅꯤꯀꯥ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯍꯧꯔꯛꯑꯦ ꯃꯍꯥꯛꯅ ꯄꯥꯎꯖꯦꯜ ꯊꯥꯔꯦ ꯑꯜꯂꯥꯍꯒꯤ ꯅꯕꯤꯗ ꯁꯨꯃꯥꯏꯅ ꯂꯥꯛꯑꯣ ꯍꯥꯏ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯜꯂꯥꯍꯅ ꯏꯁꯂꯥꯝ ꯑꯁꯤ ꯆꯥꯎꯈꯠꯅꯕꯒꯤ ꯑꯍꯥꯟꯕ ꯂꯟ ꯊꯨꯝꯒꯤ ꯁꯄꯣꯔꯠꯁꯦ ꯅꯨꯄꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯍꯜꯂꯦꯕ ꯏꯃꯥ ꯈꯗꯤꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯜꯂꯥꯍꯒꯤ ꯅꯕꯤꯗ ꯂꯟ ꯊꯨꯝꯒꯤ ꯑꯆꯧꯕ ꯁꯄꯣꯔꯠ ꯑꯃ ꯐꯪꯈꯤꯑꯕ ꯏꯃꯥ ꯈꯗꯤꯖꯥꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯇꯝꯗꯨꯒꯤ ꯑꯆꯧꯕ ꯀꯥꯔꯣꯕꯥꯔꯗ ꯊꯥꯛ ꯋꯥꯡꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛꯇꯪꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯏꯜꯃꯒꯤ ꯍꯤꯔꯝꯁꯤꯗꯁꯨ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯡꯅ ꯃꯈꯣꯏ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯃꯇꯥꯡ ꯄꯟꯖꯔꯛꯀꯦ ꯃꯈꯣꯏꯕꯨ ꯅꯝꯊꯩ ꯍꯥꯏꯔꯤꯕꯅꯦꯕ ꯃꯈꯣꯏ ꯇꯝꯕ ꯌꯥꯍꯟꯗ꯭ꯔꯦ ꯍꯥꯏꯔꯤꯕꯅꯦꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥꯍꯥꯕꯥ 9,000ꯃꯨꯛꯀꯤ ꯑꯣꯖꯥꯁꯦ ꯁꯤ ꯏꯃꯥ ꯏꯁꯥ ꯁꯤꯗꯤꯀꯥ ꯔꯖꯤꯌꯜꯂꯥꯍꯨ ꯇꯥꯂꯥ ꯑꯟꯍꯥꯅꯦꯕ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯍꯥꯛꯀꯤ ꯍꯗꯤꯁ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯦꯕ ꯑꯩꯒꯤ ꯑꯥꯏꯁꯥꯒꯤ ꯃꯔꯝꯗꯒꯤ ꯗꯤꯟ ꯇꯪꯈꯥꯏ ꯑꯃ ꯃꯥꯅ ꯍꯥꯏꯗꯤ ꯃꯥ ꯈꯛꯀꯤ ꯃꯔꯝꯗꯒꯤ ꯗꯤꯟ ꯇꯪꯈꯥꯏ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯍꯐꯨꯁ ꯑꯣꯏꯒꯅꯤ ꯁꯦꯐ ꯑꯣꯏꯒꯅꯤ ꯃꯌꯥꯝꯅ ꯈꯪꯍꯧꯒꯅꯤ ꯍꯥꯏꯕꯅꯦꯕ ꯁꯨꯃꯥꯏꯅ ꯍꯗꯤꯁ ꯀꯌꯥ ꯑꯃ ꯏꯃꯥ ꯏꯁꯥ ꯁꯤꯗꯤꯀꯥ ꯔꯖꯤꯌꯜꯂꯥꯍꯨ ꯇꯥꯂꯥ ꯑꯟꯍꯥꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕꯅꯦꯕ ꯗꯤꯟꯒꯤ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯅꯨꯄꯤꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯀꯨꯞꯄ ꯍꯤꯔꯝꯁꯤꯡꯁꯦ ꯏꯃꯥ ꯏꯁꯥꯒꯤ ꯋꯥꯏꯠ ꯉꯥꯛꯇꯅꯦꯕ ꯑꯗꯨ ꯁꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯥꯀꯤꯁꯇꯥꯟꯗꯒ ꯃꯦꯔꯥ ꯖꯤꯁꯝ ꯃꯦꯔꯤ ꯃꯔꯖꯤꯅꯒ ꯇꯧꯕꯒꯤ ꯏꯍꯧ ꯑꯃ ꯍꯧꯔꯤꯗꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯁꯨ ꯌꯧꯗꯕ꯭ꯔꯅ ꯈꯟꯕꯩ ꯅꯨꯄꯤ ꯈꯔꯗ ꯑꯩꯉꯣꯟꯗ ꯀꯣꯏꯁꯟ ꯇꯧꯔꯛꯄꯗꯅꯦ ꯁꯨꯝꯕ ꯀꯥꯔꯟ ꯇꯨꯔꯟꯒꯤ ꯃꯑꯣꯡ ꯀꯌꯥ ꯂꯥꯛꯑꯦꯕ
ꯑꯩꯈꯣꯏꯒꯤ ꯄꯥꯀꯤꯁꯇꯥꯟꯗ ꯁꯤꯒꯤ ꯀꯔꯤꯁꯤ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣꯒꯤ ꯂꯤꯡ ꯈꯔꯗꯨ ꯊꯥꯖꯤꯜꯂꯛꯑꯒ ꯃꯈꯣꯏ ꯇꯧꯔꯤꯁꯤ ꯆꯨꯝꯃꯤ ꯅꯨꯄꯤꯁꯤꯡꯁꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯅꯝꯊꯔꯦꯅ ꯑꯗꯣ ꯍꯧꯖꯤꯛ ꯅꯝꯊꯔꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯀꯣ ꯑꯦꯖꯨꯀꯦꯁꯟꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯦꯗꯅ ꯄꯣꯛꯄ ꯈꯨꯗꯤꯡꯃꯛ ꯇꯝꯕꯒꯨꯝꯕꯅꯦꯕ ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯁꯤꯗ ꯑꯗꯨ ꯃꯈꯣꯏꯅ ꯃꯁꯥꯁꯤ ꯑꯩꯈꯣꯏꯒꯤ ꯅꯝꯊꯩꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯀꯅꯥꯝꯇ ꯅꯝꯊꯗꯦꯕ ꯑꯗꯨ ꯅꯝꯊꯗꯕ ꯃꯇꯝꯁꯤꯗ ꯑꯐꯥꯎꯕꯁꯤ ꯀꯅꯥ ꯄꯣꯛꯏꯅꯣ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤ ꯃꯃꯥꯡꯉꯩꯗ ꯍꯧꯈꯤꯕ ꯅꯨꯄꯤꯁꯤꯡꯗꯣ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯐꯥꯎꯗ ꯑꯩꯒꯤ ꯍꯛ ꯄꯤꯕꯤꯌꯨꯅ ꯅꯤꯔꯝꯗꯦꯕ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯥꯒꯤ ꯏꯃꯥꯟꯒꯤ ꯑꯣꯏꯕ ꯂꯝꯆꯠ ꯁꯥꯖꯠꯀꯤ ꯑꯣꯏꯕ ꯑꯗꯨꯁꯨ ꯉꯝꯈꯩꯗꯨꯁꯨ ꯃꯄꯥꯟ ꯂꯥꯟꯊꯣꯛꯇꯕꯤꯗ ꯄꯔꯗꯥꯒꯤ ꯃꯅꯨꯡꯗ ꯂꯩꯔꯒ ꯑꯆꯧꯕ ꯗꯤꯟꯒꯤ ꯍꯤꯔꯝꯗ ꯁꯥꯏꯟꯁꯀꯤ ꯍꯤꯔꯝꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯂꯩꯉꯥꯛꯆꯕꯒꯤ ꯍꯤꯔꯝꯗ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯝꯂꯤꯑꯕ ꯑꯆꯧꯕ ꯃꯌꯥꯝꯅ ꯐꯣꯡꯅ ꯈꯪꯅꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯥꯇꯤꯃꯥ ꯑꯜ ꯐꯦꯔꯤ ꯋꯥꯔꯜꯁꯤꯗ ꯑꯍꯥꯟꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯤꯡꯈꯠꯂꯝꯃꯤ ꯅꯨꯄꯤꯁꯦ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯑꯃꯅ ꯑꯏꯕ ꯑꯃꯅ ꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯈꯥꯁꯤꯗ ꯃꯇꯝꯁꯤꯗ ꯃꯤ 200ꯒꯤ ꯃꯊꯛꯇꯅꯦꯕ ꯊꯕꯛ ꯇꯧꯈ꯭ꯔꯤꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤ ꯃꯥ ꯂꯤꯡꯈꯠꯂ ꯃꯇꯨꯡꯁꯤꯗ ꯑꯗꯨ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯗꯨ ꯅꯠꯇꯅ ꯀꯅꯥꯝ ꯐꯥꯎꯕꯅ ꯃꯥꯒꯤ ꯃꯁꯛꯁꯤ ꯎꯕ ꯈꯪꯈꯤꯗꯦꯕ ꯍꯧꯖꯤꯛ ꯒꯨꯒꯜꯗ ꯊꯥꯕ ꯀꯥꯟꯗ ꯐꯥꯇꯤꯃꯥ ꯑꯜ ꯐꯦꯔꯤꯒꯤ ꯐꯣꯇꯣ ꯊꯣꯛꯂꯤꯕꯗꯣ ꯃꯗꯨ ꯑꯁꯦꯡꯕ ꯐꯣꯇꯣ ꯅꯠꯇꯦ ꯃꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯏ ꯌꯦꯛꯄ ꯑꯃꯅ ꯌꯦꯛꯊꯣꯛꯑꯝꯕꯅꯦꯕ ꯆꯨꯝꯅ ꯁꯥꯒꯠꯂꯒ ꯃꯥꯒꯤ ꯃꯁꯛ ꯎꯔꯝꯕ ꯌꯧꯔꯝꯗꯦ ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯅꯠꯇꯦꯕ ꯑꯁꯦꯡꯕ ꯏꯇꯤꯍꯥꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣ ꯎꯕ ꯐꯪꯈꯤꯗꯦꯕ ꯑꯗꯨ ꯃꯥꯅ ꯑꯩ ꯅꯤꯡꯇꯝꯍꯟꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯀꯩꯗꯧꯕꯤꯌꯨꯅ ꯂꯥꯎꯔꯝꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯈ꯭ꯔꯤꯕꯁꯦ ꯃꯁꯤ ꯀꯣꯂꯣꯅꯤꯌꯦꯜ ꯏꯔꯥ ꯂꯥꯛꯈꯤꯕ ꯃꯇꯨꯡꯁꯦ ꯃꯁꯤꯒꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯁꯤꯗ ꯊꯥꯖꯤꯜꯂꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯔꯣꯄꯤꯌꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯈꯪꯈ꯭ꯔꯦ ꯃꯨꯁꯜꯃꯥꯟ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯅꯣ ꯊꯥꯡꯅ ꯇꯥꯅ ꯂꯥꯟꯗ ꯃꯈꯣꯏꯁꯤ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯀꯥꯡꯕꯨ ꯅꯠꯇꯦ ꯑꯗꯨꯅꯗꯤ ꯃꯈꯣꯏꯁꯤ ꯃꯨꯊꯠꯀꯦ ꯅꯝꯊꯒꯦ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯏꯃꯥꯟꯁꯤ ꯍꯧꯗꯣꯛꯍꯜꯂꯛꯄ ꯍꯥꯏꯅ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯊꯥꯖꯔꯣꯁꯤ ꯏꯃꯥꯟꯁꯤ ꯂꯥꯏꯊꯣꯔꯛꯅꯕ ꯑꯗꯨ ꯁꯤꯒꯤ ꯑꯆꯧꯕ ꯈꯨꯗꯝ ꯍꯧꯗꯣꯔꯛꯈꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄꯣꯔꯅꯣꯒ꯭ꯔꯥꯐꯤꯛ ꯀꯥꯏꯅ ꯇꯧꯔꯤꯕꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤ ꯑꯩꯈꯣꯏ ꯁꯂꯥꯍꯨꯗꯤꯟ ꯑꯌꯨꯕꯤꯒꯤ ꯃꯇꯝꯗꯒꯤ ꯃꯈꯣꯏꯅ ꯍꯧꯗꯣꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯇꯁꯦꯡꯕꯗꯤ ꯍꯧꯖꯤꯛꯁꯨ ꯏꯁꯂꯥꯝꯅ ꯃꯍꯩ ꯇꯝꯕꯗ ꯀꯅꯥꯁꯨ ꯊꯤꯡꯗꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯃꯈꯣꯏ ꯃꯅꯤꯡ ꯃꯈꯥ ꯇꯝꯖꯒꯦ ꯑꯩꯈꯣꯏꯁꯦ ꯑꯣꯐꯤꯁ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯠꯂꯒ ꯑꯩꯁꯦ ꯃꯌꯥꯝꯒꯤ ꯈꯣꯏꯗꯥꯖꯐꯝ ꯑꯣꯏꯖꯍꯟꯒꯦ ꯍꯔꯥꯎꯖꯍꯟꯒꯦ ꯅꯤꯡꯇꯝꯍꯟꯒꯦ ꯈꯨꯗꯩ ꯍꯥꯡꯗꯣꯛꯄꯒꯤ ꯑꯌꯥꯕ ꯄꯤꯌꯨ ꯀꯩꯗꯧꯕꯤꯌꯨ ꯁꯤꯅꯦꯕ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯝꯇ ꯅꯠꯇꯦ ꯑꯩ ꯏꯁꯥꯒꯤ ꯃꯃꯜꯁꯦ ꯅꯨꯄꯤꯁꯤ ꯏꯁꯂꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯍꯤꯔꯥ ꯃꯣꯇꯤꯒꯨꯝ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯥꯡꯕ ꯄꯣꯠ ꯑꯃ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯄꯣꯠꯁꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯍꯥꯡꯗꯣꯛꯆꯒꯦ ꯑꯩꯈꯣꯏ ꯀꯩꯗꯧꯖꯒꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯂꯥꯎꯔꯤꯕ ꯈꯣꯜꯂꯥꯎꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯇꯦꯛꯁꯁꯤꯗ ꯂꯧꯔꯁꯤꯕ ꯅꯨꯄꯤ ꯀꯔꯝꯕ ꯅꯨꯄꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯩꯇꯩ ꯑꯣꯏꯁꯅꯨ ꯑꯗꯨꯗꯒꯤ ꯃꯨꯁꯂꯤꯝ ꯑꯣꯏꯁꯅꯨ ꯄꯥꯡꯒꯜ ꯑꯣꯏꯁꯅꯨ ꯃꯥꯒꯤ ꯙꯔꯃꯗꯨꯅ ꯄꯤꯔꯤꯕ ꯃꯥꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯒ ꯃꯌꯥꯝꯁꯤꯒꯤ ꯀꯔꯝꯕ ꯀꯥꯟꯅꯕ ꯌꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯀꯔꯝꯕ ꯀꯔꯤꯁꯤꯡ ꯆꯨꯝꯅ ꯇꯧꯔꯛꯈ꯭ꯔꯕꯅꯣꯕ ꯃꯤ 10 ꯁꯨꯅ ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ 2% 3% ꯐꯥꯎꯕ ꯑꯩꯈꯣꯏ ꯈꯪꯒꯠꯄ ꯌꯥꯔꯣꯏꯕ ꯍꯧꯖꯤꯛꯁꯨ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕꯁꯤ ꯑꯣꯏꯔꯝꯃꯣꯏ ꯂꯝꯆꯠꯁꯤꯗ ꯑꯁꯦꯡꯕꯗ ꯏꯁꯂꯥꯝꯅ ꯄꯤꯔꯤꯕ ꯃꯍꯩꯁꯤꯡꯗꯨ ꯈꯪꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯅꯍꯥꯛꯁꯨ ꯑꯣꯖꯥ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯔꯤꯕꯅꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯃꯁꯤꯡ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯃꯥꯟꯅꯅ ꯇꯝꯂꯤꯕꯅꯦꯕ ꯅꯨꯄꯤꯅ ꯍꯦꯟꯅ ꯇꯝꯂꯤꯕꯅꯦꯕꯀꯣ ꯑꯗꯨ ꯁꯤ ꯃꯌꯥꯝ ꯇꯝꯂꯤꯕꯅꯦꯕ ꯇꯝꯕꯁꯤ ꯐꯖꯅ ꯇꯝꯃꯅꯤ ꯀ꯭ꯂꯥꯁ 10 ꯐꯥꯎꯁꯤ ꯀ꯭ꯂꯥꯁ 10ꯀ ꯊꯥꯕꯁꯤꯗ ꯀꯞꯅꯗꯅ ꯂꯥꯎꯅꯗꯅ ꯗꯨꯋꯥꯒ ꯗꯨꯔꯨꯠꯀ ꯇꯧꯗꯅ ꯇꯝꯃꯅꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯗꯨꯒ ꯀ꯭ꯂꯥꯁ 10 ꯊꯥꯕ ꯂꯣꯏꯕꯒ ꯉꯁꯥꯏꯒꯤ ꯃꯥꯅ ꯃꯃꯥꯒꯤ ꯃꯄꯥꯒꯅ ꯑꯁꯥ ꯑꯃꯒ ꯂꯣꯏꯅ ꯇꯝꯍꯜꯂꯛꯈꯤꯕꯗꯣ ꯃꯗꯨꯒꯤꯗꯤ ꯁꯣꯝꯗ ꯐ꯭ꯔꯦꯟ ꯁꯔꯀꯜꯒꯤ ꯃꯔꯝꯗꯒꯤ ꯃꯥꯡꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯅ ꯁꯥꯟꯅꯕꯒꯤ ꯃꯤꯡꯗ ꯃꯥꯡꯕꯅꯤ ꯈꯪꯗꯦ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯛꯄꯗꯣ ꯀ꯭ꯂꯥꯁ 10 ꯊꯥꯕ ꯂꯣꯏꯕꯒ ꯆꯦꯟꯊꯣꯛꯈꯤꯕ ꯈꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄꯥꯁ ꯈꯛꯇ ꯇꯧꯅꯕꯒꯤ ꯊꯥꯔꯝꯕ ꯑꯗꯨꯗꯨꯒ ꯄꯥꯁ ꯇꯧꯔꯦꯅ ꯍꯔꯥꯎꯗ ꯂꯩꯊꯣꯛꯈꯤꯕ ꯈꯔ ꯂꯣꯏꯁꯤꯟꯈꯤꯕ ꯈꯔ ꯍꯥꯏꯗꯤ ꯃꯃꯥ ꯂꯥꯛ ꯈꯔꯗꯤ ꯆꯪꯉꯤꯕꯅꯤꯅ ꯀ꯭ꯂꯥꯁ ꯅꯔꯖꯔꯤꯗꯒꯤ 10 ꯐꯥꯎꯒ ꯇꯝꯃꯛꯄꯁꯦ ꯑꯗꯨ ꯄꯥꯁꯤꯟꯗꯕꯒꯤꯅꯦꯕ ꯁꯤꯒꯤ ꯂꯥꯛ ꯈꯔ ꯆꯪꯂꯤꯕ ꯄꯣꯠꯁꯦ ꯃꯁꯤꯒꯤꯁꯤ ꯂꯧ ꯇꯥꯟꯕꯤꯅꯦꯕ ꯄꯨꯔꯥ ꯀꯣꯡꯒꯨꯠꯇ ꯅꯝꯊꯕꯤꯅꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯝꯃꯤꯕ ꯑꯦꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯦ ꯁꯣꯏꯕ ꯑꯗꯨꯒ ꯁꯣꯏꯕꯇ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯆꯥꯏꯜꯍꯨꯗꯇꯒꯤ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯏꯁꯂꯥꯝꯒꯤ ꯂꯩꯖꯔꯤꯕ ꯃꯥꯒꯤ ꯂꯣ ꯃꯌꯥꯝꯁꯤꯡꯁꯤ ꯐꯖꯅ ꯈꯪꯅ ꯆꯠꯇꯕꯅꯁꯨ ꯑꯣꯏꯍꯟꯕ ꯃꯥꯅꯦ ꯑꯗꯨꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯥꯒꯤ ꯙꯔꯃꯒ ꯂꯥꯞꯊꯣꯛꯅꯔꯛꯂꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯖꯤꯎ ꯍꯥꯏꯔꯤꯁꯤ ꯖꯤꯎꯁꯤ ꯃꯈꯣꯏ ꯃꯁꯤꯡꯁꯨ ꯌꯥꯝꯗꯦ ꯑꯗꯨꯕꯨ ꯆꯥꯎꯈꯠꯂꯤꯗꯅ ꯆꯥꯎꯈꯠꯂꯤ ꯃꯈꯣꯏꯒꯤ ꯈꯨꯕꯥꯛꯇ ꯀꯟꯇ꯭ꯔꯣꯜꯁꯨ ꯕꯦꯡ ꯁꯤꯁꯇꯦꯝ ꯀꯔꯤ ꯀꯔꯥ ꯂꯣꯏ ꯇꯧ ꯃꯌꯥꯝ ꯈꯪꯗꯔꯤꯕꯁꯤꯗꯅꯤ ꯑꯗꯣ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤ ꯃꯈꯣꯏꯁꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯁꯤ ꯄꯣꯛꯂꯛꯂꯕ ꯃꯇꯨꯡꯁꯤꯗ ꯑꯉꯥꯡ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯗꯤꯟꯒꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜꯒꯤ ꯂꯥꯏꯟꯁꯦ ꯁꯤ ꯇꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯙꯥꯔꯃꯤꯛꯀꯤ ꯑꯣꯏꯕ ꯀꯔꯤꯁꯤꯡꯁꯤꯗ ꯃꯈꯣꯏ ꯄ꯭ꯔꯦꯛꯇꯤꯁꯀ ꯂꯣꯏꯅ ꯇꯝꯍꯜꯂꯦ ꯃꯌꯥꯝꯗꯗꯤ ꯑꯣꯏꯍꯜꯂꯣꯏꯕꯀꯣ ꯃꯈꯣꯏ ꯃꯌꯥꯝꯗꯗꯤ ꯍꯥꯏꯒꯅꯦꯕ ꯙꯔꯃꯒ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕꯁꯤꯒꯤ ꯄ꯭ꯔꯆꯥꯔꯗꯤ ꯃꯣꯏꯅ ꯑꯐꯣꯡꯕꯗꯤ ꯇꯧꯒꯅꯦꯕ ꯑꯗꯨ ꯃꯈꯣꯏꯒꯤꯗꯤ ꯙꯔꯃꯒꯤ ꯅꯨꯡꯁꯤꯕ ꯃꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯦ ꯂꯣꯏꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯄꯤꯛ ꯍꯟꯖꯤꯜꯂꯦꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯃꯨꯛ ꯇꯨꯄꯤ ꯎꯞꯄꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯒꯤ ꯁꯤꯗꯒꯤ ꯃꯌꯥꯝ ꯏꯇꯤꯍꯥꯁ ꯈꯪꯗꯕ ꯃꯤꯅꯗꯤ ꯎꯔꯣꯏ ꯑꯗꯣ ꯏꯇꯤꯍꯥꯁ ꯈꯪꯕ ꯃꯤꯁꯤꯡꯅꯗꯤ ꯃꯈꯣꯏꯁꯤ ꯙꯔꯃꯒꯤ ꯃꯁꯥꯒꯤ ꯙꯔꯃ ꯆꯦꯠꯅ ꯄꯥꯏꯖꯕ ꯃꯤ ꯑꯃꯅꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯆꯦꯛꯁꯤꯟꯅ ꯎꯒꯅꯦꯕ
ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯙꯔꯃ ꯄꯤꯔꯤꯕ ꯑꯩꯒꯤ ꯌꯨꯝꯈꯣꯡ ꯑꯩꯒꯤ ꯃꯔꯥꯁꯤꯡꯗꯨꯕꯨ ꯑꯩꯅ ꯊꯥꯗꯠꯂꯒ ꯑꯗꯨ ꯊꯥꯗꯠꯄꯤꯌꯨ ꯑꯗꯨꯒ ꯑꯩꯕꯨ ꯂꯩꯄꯣꯡꯕꯅꯤ ꯁꯠꯍꯟꯕꯤꯌꯨꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯝꯈꯩ ꯑꯃ ꯌꯧꯔꯒ ꯀꯪꯕ ꯅꯠꯇꯅ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯔꯣꯏ alhamdulillah ꯑꯩꯈꯣꯏ ꯀꯣꯏꯁꯟꯁꯤ ꯃꯌꯥꯝꯅꯗꯤ ꯌꯥꯝꯃꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯍꯥꯟꯕ ꯁꯦꯁꯟ ꯑꯁꯤꯗꯗꯤ ꯑꯔꯣꯏꯕ ꯀꯣꯏꯁꯟ ꯑꯃꯈꯛꯇꯪ ꯂꯧꯈꯠꯆꯔꯒ ꯑꯩꯈꯣꯏ ꯉꯁꯤ ꯁꯦꯁꯟꯁꯤ ꯇꯦꯟꯁꯟꯖꯒꯦ ꯃꯈꯥ ꯇꯥꯔꯛꯄ ꯁꯦꯁꯟꯁꯤꯗ ꯑꯩꯈꯣꯏ ꯀꯣꯏꯁꯟ ꯌꯥꯝꯅ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏ ꯅꯩꯅꯕ ꯉꯝꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ ꯑꯔꯣꯏꯕꯁꯤꯒꯤꯗꯗꯤ ꯑꯩꯈꯣꯏ ꯍꯪꯖꯗꯧꯔꯤꯕ ꯀꯣꯏꯁꯟꯁꯤ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄꯁꯤꯡꯗꯒꯤ ꯑꯃ ꯂꯧꯈꯠꯆꯕꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯇꯝꯗ ꯅꯍꯥꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯗ ꯃꯥꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯃꯣꯔꯦꯂꯤꯇꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯡꯊꯣꯛꯑꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤꯁꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯎꯕ ꯐꯪꯉꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯑꯃ ꯑꯣꯏꯅ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯅꯦꯁꯅꯦꯂꯤꯖꯝꯁꯦ ꯃꯁꯤꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯁꯤꯒꯤꯗ ꯁꯔꯨꯛ ꯌꯥꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯂꯤꯖꯝꯁꯤ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯤ ꯅꯍꯥꯁꯤꯡꯁꯤꯗ ꯀꯔꯝꯅ ꯁꯦꯝꯗꯣꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯃꯇꯝ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯁꯤꯡꯁꯤ ꯂꯩꯕꯥꯛ ꯅꯨꯡꯁꯤꯗꯕ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯎꯍꯟꯕ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯀꯃꯦꯟ ꯑꯃꯅ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤꯅ ꯑꯣꯏꯕ ꯌꯥꯏ ꯑꯗꯨ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣই ꯅꯦꯁꯅꯦꯂꯤꯖꯝ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝꯗ ꯀꯔꯤ ꯑꯅ ꯂꯩꯕꯒꯦ ꯑꯗꯨꯒ ꯅꯍꯥꯁꯤꯡꯁꯤꯅ ꯃꯥꯒꯤ ꯅꯦꯁꯅꯦꯂꯤꯖꯝꯒ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯒꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯇꯧꯕ ꯌꯥꯕꯁꯤꯡꯁꯤ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯁꯤꯁꯨ ꯌꯥꯝꯅ ꯐꯖꯕ ꯃꯔꯨꯑꯣꯏꯕ ꯋꯥꯍꯪ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯍꯥꯟꯕꯗ ꯁꯝꯅ ꯍꯥꯏꯔꯕ ꯀꯥꯟꯗ ꯃꯁꯤ ꯀꯔꯤꯃꯠꯇ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯝ ꯁꯥꯟꯅꯕ ꯈꯔꯅ ꯑꯗꯨꯝ ꯒꯦꯝ ꯁꯥꯟꯅꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤꯅ ꯀꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯞꯖꯤꯒꯤ ꯄ꯭ꯂꯦꯌꯥꯔ ꯍꯥꯏꯗꯤ ꯒꯦꯝ ꯃꯅꯨꯡꯗ ꯀꯥꯔꯇꯨꯟꯁꯤꯡꯗꯣ ꯑꯗꯨꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠꯆꯕ ꯑꯩꯈꯣꯏ ꯃꯥꯡꯍꯟꯕꯁꯨ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯁꯦꯝꯒꯠꯄꯁꯨ ꯌꯥꯕ ꯃꯈꯣꯏꯅ ꯈꯨꯄꯤꯁꯤꯒ ꯍꯦꯛ ꯂꯩꯅꯤꯡꯕ ꯃꯇꯝꯗ ꯂꯩꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯅꯦꯜ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯔꯅꯤ ꯈꯪꯗꯦ ꯑꯝꯇ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯔꯒ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯩꯈꯣꯏꯁꯤ ꯀꯥꯔꯇꯨꯟ ꯁꯝꯅ ꯀꯔꯤ ꯑꯃꯈꯛꯇꯪꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯃꯃꯥꯡꯉꯩꯗ ꯇꯧꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯡ ꯀꯟꯀ꯭ꯋꯦꯔ ꯇꯧꯕꯒꯤ ꯆꯠꯅꯕꯤꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯩꯇ꯭ꯔꯦ ꯃꯃꯥꯡꯗ ꯌꯥꯝꯅ ꯂꯩꯔꯝꯃꯤ ꯌꯥꯁꯨ ꯌꯥꯔꯝꯃꯤꯗꯅ ꯃꯇꯝꯗꯨꯒꯤ ꯆꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯐꯠꯇꯕꯅꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯃꯇꯝꯗꯨꯒꯤ ꯆꯠꯅꯕꯤꯅꯦꯕ ꯙꯔꯃ ꯈꯨꯗꯤꯡꯃꯛꯅ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯂꯝꯁꯤ ꯄꯥꯛꯊꯣꯛꯅꯕ ꯀꯟꯀ꯭ꯋꯦꯔ ꯇꯧꯅꯕ ꯂꯥꯟ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯃ ꯇꯧꯕꯅꯤ ꯈꯪꯗꯦ ꯇꯧꯔꯝꯃꯦꯕ ꯑꯗꯨ ꯃꯇꯝꯗꯨꯒꯤ ꯈꯂꯤꯐꯥꯁꯤꯡꯗꯣ ꯃꯈꯣꯏꯗꯣ ꯍꯥꯏꯗꯤ ꯀꯤꯡꯗꯝ ꯃꯇꯝꯗꯨꯒꯤ ꯀꯤꯡꯁꯤꯡ ꯀꯃꯥꯟꯗꯔꯁꯤꯡꯗꯣ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯦ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯆꯥꯎꯊꯣꯛꯄ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯀꯥꯔꯣꯕꯥꯔꯒꯤ ꯂꯝꯕꯤ ꯆꯥꯎꯈꯠꯍꯟꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯑꯦꯖꯨꯀꯦꯁꯟꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯁꯤ ꯃꯁꯤ ꯆꯥꯎꯈꯠꯍꯟꯅꯕ ꯂꯤꯡꯈꯠꯍꯟꯕ ꯍꯣꯠꯅꯍꯟꯕ ꯃꯁꯤꯒꯤꯁꯤꯗ ꯃꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯔꯝꯕꯅꯤꯅ ꯀꯔꯤ ꯇꯧꯔꯦ ꯃꯇꯝꯗꯨꯗ ꯍꯤꯡꯉꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯃꯁꯤ ꯍꯤꯔꯝ ꯑꯃ ꯐꯥꯎꯕꯒꯤ ꯗꯥꯏꯇ ꯃꯄꯨ ꯑꯣꯏꯍꯜꯂꯝꯗꯦꯕ ꯄ꯭ꯔꯖꯥꯗ ꯑꯣꯏꯍꯜꯂꯝꯗꯦꯕ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯑꯩ ꯅꯍꯥꯛꯀꯤ ꯂꯩꯉꯥꯛ ꯁꯥꯁꯣꯟꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯕꯁꯨ ꯐꯔꯦ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯂꯩꯌꯨ ꯅꯪ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯑꯀꯥꯏꯕ ꯄꯤꯔꯛꯀꯅꯨ ꯕꯥꯒꯤꯅ ꯍꯥꯏꯅꯩ ꯑꯩꯈꯣꯏ ꯎꯔꯗꯨꯗ ꯁꯨꯝꯕꯁꯦ ꯍꯥꯏꯗꯤ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯇ ꯏꯁꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯝꯃꯤꯕ ꯀꯥꯡꯂꯨꯞ ꯈꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯂꯝꯕꯤꯗ ꯂꯥꯛꯄꯁꯤꯡ ꯂꯨꯠ ꯃꯥꯔ ꯇꯧꯔꯒ ꯆꯥꯖꯒꯦ ꯑꯗꯨꯒ ꯉꯥ ꯂꯥꯡ ꯐꯥꯔꯒ ꯆꯥꯖꯒꯦ ꯅꯈꯣꯏꯒꯤ ꯂꯩꯉꯥꯛ ꯁꯥꯁꯣꯟꯒꯤ ꯔꯨꯜꯁ ꯃꯈꯥꯗ ꯑꯩꯈꯣꯏ ꯂꯩꯕ ꯄꯥꯝꯗꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯁꯤꯗ ꯃꯈꯣꯏꯅ ꯑꯗꯨꯗ ꯅꯪ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯗꯕꯅꯤ ꯅꯪ ꯑꯗꯨꯅꯤ ꯑꯗꯥꯅꯦꯅ ꯇꯧꯔꯒ ꯅꯈꯣꯏꯒꯤ ꯂꯩꯐꯝ ꯄꯤꯔꯣꯏꯅ ꯇꯧꯔꯝꯗꯦꯕ ꯍꯣꯏ ꯃꯨꯁꯜꯃꯥꯟꯅꯁꯨ ꯇꯧꯔꯝꯗꯦ ꯈ꯭ꯔꯤꯁꯇꯤꯌꯥꯟꯅꯁꯨ ꯇꯧꯔꯝꯗꯦ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯁꯤꯡꯅꯁꯨ ꯇꯧꯔꯝꯗꯦꯕ ꯂꯩꯍꯜꯂꯝꯃꯦꯕ ꯑꯗꯨꯒ ꯁꯤꯚꯤꯜ ꯋꯥꯔ ꯊꯣꯛꯂꯛꯄ ꯃꯇꯝꯁꯦ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯆꯧꯕ ꯂꯥꯟꯗꯤ ꯊꯣꯛꯇ꯭ꯔꯦ ꯁꯤꯚꯤꯜ ꯋꯥꯔ ꯉꯥꯛꯇꯅꯤ ꯑꯌꯥꯝꯕ ꯂꯩꯕꯥꯛ ꯑꯃꯒ ꯂꯥꯟꯊꯦꯡꯅꯕ ꯍꯥꯏꯔꯒꯁꯨ ꯏꯁꯇꯦꯠ ꯑꯃꯒ ꯂꯥꯟꯊꯦꯡꯅꯕ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯏꯁꯇꯦꯠꯀꯤ ꯂꯥꯟ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯁꯦꯡꯕꯗ ꯍꯧꯖꯤꯛ ꯊꯣꯛꯏꯁꯤꯗꯤ ꯁꯤꯚꯤꯜ ꯋꯥꯔ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯂꯥꯟ ꯄꯨꯝꯅꯃꯛ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯀꯥꯔꯇꯨꯟꯗꯣ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯕ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯟꯗꯣꯛꯅ ꯃꯤ ꯑꯃꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯅꯪ ꯂꯩꯕꯥꯛꯀꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯑꯃ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯅꯪꯗꯤ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯃꯤ ꯅꯠꯇꯦ ꯅꯪꯗꯤ ꯗꯦꯁꯗ꯭ꯔꯣꯍꯤꯅꯤ ꯂꯩꯕꯥꯛ ꯊꯨꯒꯥꯏꯕ ꯃꯤꯅꯤ ꯑꯗꯣ ꯁꯤꯒꯤꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯅꯦꯕ ꯄ꯭ꯔꯖꯥ ꯂꯩꯕꯥꯛ ꯉꯥꯛꯏꯁꯤ ꯀꯅꯥꯅꯣꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯗꯒꯤꯅꯤ ꯑꯗꯣ ꯂꯩꯕꯥꯛꯁꯤꯃ ꯍꯧꯖꯤꯛ ꯂꯥꯟ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯅꯍꯥꯛꯁꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯂꯤꯇꯤꯗ ꯌꯦꯡꯁꯦꯕ ꯍꯧꯖꯤꯛ ꯂꯩꯕꯥꯛꯁꯤꯗ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯑꯦꯅ ꯈꯜꯂꯣꯕ ꯅꯍꯥꯛꯀ ꯑꯩꯒꯁꯤꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯅꯣꯕ ꯅꯍꯥꯛꯀ ꯑꯩꯒꯁꯤꯅ ꯇꯧꯕ ꯉꯝꯕꯁꯦ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯑꯩꯉꯣꯟꯗ ꯑꯇꯝꯅꯅ ꯃꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯠꯀꯦꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯑꯁꯣꯟꯕ ꯑꯣꯏꯔꯒꯅ ꯁꯤꯗꯣꯛꯆꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯥ ꯗꯤꯐꯦꯟꯁ ꯇꯧꯕ ꯑꯃ ꯆꯦꯟꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯂꯥꯟꯊꯦꯡꯅꯕ ꯑꯃ ꯁꯤ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯏꯁꯨ ꯑꯃ ꯂꯥꯛꯄ ꯀꯥꯟꯗ ꯑꯗꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯄ꯭ꯔꯖꯥꯒꯤ ꯈꯨꯠꯇ ꯀꯔꯤꯝꯇ ꯄꯋꯥꯔ ꯑꯃꯇ ꯂꯩꯇꯕ
ꯂꯩꯍꯟꯗ꯭ꯔꯕ ꯍꯥꯟꯅ ꯃꯃꯥꯡꯒꯤꯗꯗꯤ ꯂꯩꯔꯝꯃꯦ ꯃꯃꯥꯡꯒꯤ ꯁꯥꯁꯣꯟꯁꯤꯡꯗꯗꯤ ꯄ꯭ꯔꯖꯥ ꯑꯍꯨꯝꯇꯅ ꯃꯥꯟꯅꯈ꯭ꯔꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯔꯨꯜꯁꯤꯃ ꯌꯥꯅꯤꯡꯗꯦꯅ ꯍꯥꯏꯔ ꯃꯇꯝꯗ ꯃꯗꯨꯒꯤ ꯋꯥꯐꯝꯁꯦ ꯃꯔꯨ ꯑꯣꯏꯅ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯤꯡꯁꯤꯅ ꯌꯥꯔꯕꯗꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯒꯤ ꯅꯤꯡꯊꯧꯁꯤꯡꯕꯨ ꯃꯤ ꯑꯍꯨꯝ ꯈꯛꯅ ꯊꯥꯡꯒꯠꯂꯛꯄꯗ ꯃꯗꯨꯒꯤꯗꯃꯛꯇ ꯈꯟꯅꯔꯒ ꯃꯗꯨꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯆꯠꯂꯒ ꯍꯧꯖꯤꯛ ꯁꯤꯑꯦꯝꯗꯅꯤ ꯈꯪꯗꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯤ ꯈꯪꯗꯦ ꯋꯥ ꯑꯃ ꯍꯥꯏꯔꯨꯕ ꯉꯝꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯟꯊꯣꯛꯅ ꯑꯩꯈꯣꯏꯅ ꯁꯤꯑꯦꯝ ꯑꯃꯨꯛ ꯎꯅꯒꯦꯅ ꯍꯥꯏ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯪꯗ ꯈꯔ ꯃꯪꯉꯨꯕ ꯌꯥꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯇꯨꯒꯤ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝ ꯑꯃ ꯆꯪꯉꯤ ꯑꯍꯥꯟꯕꯗ ꯑꯩꯁꯤ ꯄꯤꯛꯆꯔ ꯅꯣꯟꯖꯕ ꯑꯃ ꯃꯈꯣꯏ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯃꯈꯣꯏꯒꯤ ꯃꯆꯨꯝ ꯊꯛꯄ ꯑꯃ ꯆꯪꯉꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯃꯈꯣꯏ ꯂꯣꯏ ꯏꯟꯕ ꯑꯃ ꯆꯪꯉꯦꯕ ꯃꯈꯣꯏ ꯎꯅꯕ ꯈꯛꯀꯤꯗꯃꯛꯇ ꯎꯅꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯏꯔꯨꯕ ꯋꯥꯗꯨ ꯌꯥꯕꯤꯕ ꯌꯥꯕꯤꯔꯛꯇꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯣꯛ 9-9ꯒꯤ ꯃꯇꯨꯡꯗ ꯑꯁꯥ ꯊꯝꯕ ꯌꯥꯏ ꯁꯤꯒꯨꯝꯕ ꯍꯤꯔꯝꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯑꯃ ꯍꯦꯛꯇ ꯇꯧꯔꯛꯑꯅꯤ ꯏꯃꯨꯡꯗ ꯐꯝꯃꯒꯅꯦꯕ ꯇꯧꯔꯛꯀꯗꯧꯁꯤ ꯔꯨꯝꯗꯒꯤꯅꯦꯕ ꯃꯤ ꯑꯃꯅ ꯄꯣꯁ ꯑꯃ ꯊꯥꯒꯠꯂꯛꯀꯗꯧꯔꯤꯕꯅꯦꯕ ꯍꯤꯞꯅ ꯁꯤꯒꯤ ꯍꯤꯞꯅ ꯃꯤ ꯑꯃꯅ ꯊꯥꯒꯠꯂꯛꯄ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯜ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯨ ꯃꯨꯁꯂꯤꯝꯁꯨ ꯍꯥꯎꯁꯨ ꯂꯣꯏꯅꯃꯛ ꯁꯤꯗ ꯀꯣꯛꯆꯥꯎꯕꯤ ꯊꯥꯊꯗꯧꯔꯤꯕꯅꯦꯕ ꯀꯣꯛꯆꯥꯎꯕꯤꯁꯤ ꯊꯥꯊꯔꯤꯗꯨꯗ ꯀꯃꯦꯟꯁꯤ ꯄꯤꯔꯅꯤ ꯀꯃꯦꯟ ꯃꯔꯛꯇꯨꯗꯒꯤ ꯑꯃꯨꯛꯀ ꯈꯖꯤꯛꯇꯪ ꯅꯥꯇꯩ ꯆꯥꯗꯕ ꯌꯥꯎꯁꯤ ꯍꯥꯏꯂꯥꯏꯠ ꯇꯧꯔꯛꯑꯅꯤ ꯈꯪꯒꯠꯂꯅꯤ ꯑꯇꯣꯞꯄ ꯄꯣꯁ ꯑꯃ ꯑꯣꯏꯅ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯇꯧꯔꯒ ꯊꯥꯒꯠꯂꯛꯑꯅꯤ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯛꯑꯅꯤ ꯑꯗꯣ ꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯔꯝ ꯀꯌꯥ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤ ꯁꯔꯀꯥꯔꯁꯤꯡꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯑꯣꯏ ꯈꯔꯁꯤꯡꯁꯤ ꯃꯈꯣꯏꯅ ꯁꯥꯟꯅꯍꯟꯕꯅꯦꯕ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯦꯟ ꯏꯁꯨꯗꯣ ꯁꯤꯗꯒꯤ ꯗꯥꯏꯚꯔꯠ ꯇꯧꯅꯕ ꯃꯌꯥꯝꯁꯦ ꯂꯩꯊꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛꯁꯦ ꯃꯅꯨꯡꯗ ꯑꯗꯨꯝ ꯇꯧꯕ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯗ ꯌꯦꯜꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯗ ꯂꯧꯁꯤꯜꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯁꯦ ꯑꯇꯣꯞꯄ ꯏꯁꯨ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯈꯟꯍꯟꯈꯤꯕ ꯂꯥꯎꯅꯍꯟꯈꯤꯕ ꯊꯝꯅꯍꯟꯈꯤꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛꯁꯦ ꯑꯗꯨꯃꯛ ꯇꯧꯕ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯂꯩꯉꯥꯛ ꯁꯥꯁꯣꯟ ꯐꯍꯟꯕ ꯐꯍꯟꯗꯕ ꯍꯥꯏꯕꯁꯦ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛꯀꯤ ꯑꯣꯏꯅꯗꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯍꯥꯏꯕꯁꯤ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯀꯤꯡꯗꯝꯒꯤ ꯑꯣꯏꯕ ꯔꯨꯜꯁꯤꯡꯗꯨ ꯃꯌꯥꯝꯗ ꯃꯇꯝꯒ ꯆꯥꯅ ꯆꯨꯅꯗ꯭ꯔꯦꯅ ꯃꯨꯠꯊꯠꯂꯒ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛꯅ ꯄꯨꯔꯛꯏꯃꯦꯅ ꯇꯧꯔꯤꯕꯅꯦꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯈꯟꯖꯕ ꯃꯤꯌꯥꯝꯅ ꯈꯟꯖꯕ ꯍꯥꯏꯔꯤꯕꯅꯦꯕ ꯑꯗꯣ ꯑꯁꯦꯡꯕ ꯃꯤꯌꯥꯝꯅ ꯈꯟꯗ꯭ꯔꯒꯁꯨ ꯑꯁꯦꯡꯕ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤꯁꯤꯗꯤ ꯃꯃꯥꯡꯉꯩꯒꯤ ꯀꯤꯡꯗꯝ ꯄꯦꯔꯠꯀꯤ ꯃꯇꯝꯒꯤꯗꯨꯅꯦꯕ ꯃꯔꯝꯗꯤ ꯃꯇꯝꯗꯨꯗꯗꯤ ꯂꯥꯛ ꯑꯃ ꯖꯥꯂꯤꯝ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯅ ꯂꯥꯏꯔꯕ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯏꯆꯝ ꯆꯝꯅ ꯆꯠꯂꯒ ꯎꯅꯔꯒ ꯃꯉꯣꯟꯗ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯣꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯃꯦꯕ ꯇꯥꯡꯉꯝꯃꯦꯕ ꯐ꯭ꯔꯤꯗꯝ ꯌꯥꯝ ꯑꯣꯏꯔꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤꯁꯤꯡꯁꯤꯗꯅ ꯑꯆꯧꯕ ꯂꯩꯕꯥꯛꯀꯤ ꯏꯁꯨ ꯍꯧꯖꯤꯛ ꯃꯩ ꯐꯥꯎꯕ ꯃꯊꯣꯡ ꯆꯨꯝꯅ ꯊꯥꯟꯕ ꯉꯝꯗꯕ ꯄꯤꯛꯈ꯭ꯔꯕ ꯏꯁꯇꯦꯠꯁꯤꯡꯗ ꯂꯝꯕꯤꯒꯤ ꯐꯤꯕꯝꯒ ꯑꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯀꯔꯞ ꯑꯣꯏꯔꯤꯕ ꯁꯤꯁꯇꯦꯝ ꯍꯣꯁꯄꯤꯇꯥꯜꯗ ꯀꯔꯞ ꯑꯣꯏꯔꯤꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯀꯔꯞ ꯑꯣꯏꯔꯒ ꯑꯆꯧ ꯑꯆꯧꯕ ꯏꯁꯨ ꯀꯌా ꯑꯃ ꯂꯩꯔꯤꯕ ꯑꯗꯒꯤ ꯖꯣꯕꯂꯦꯁ ꯑꯣꯏꯕꯒꯤ ꯖꯣꯕ ꯐꯪꯗꯕꯒꯤ ꯏꯁꯨ ꯀꯌా ꯑꯃ ꯂꯩꯔꯤꯕ ꯃꯍꯩ ꯐꯪꯗꯕꯒꯤ ꯏꯁꯨ ꯀꯌా ꯑꯃ ꯂꯩꯔꯤꯕ ꯁꯤꯒꯨꯝꯕ ꯑꯇꯤꯌꯥ ꯄꯛꯈ꯭ꯔꯕ ꯏꯁꯨ ꯀꯌꯥꯁꯦ ꯃꯁꯤꯁꯤ ꯂꯣꯏꯅ ꯅꯝꯁꯤꯟꯍꯟꯈ꯭ꯔꯒ ꯃꯤ ꯑꯃꯅ ꯁꯤ ꯑꯃꯗ ꯆꯩꯔꯛꯑꯦ ꯅꯪꯒꯨꯝꯕꯅ ꯍꯥꯏꯕ ꯐꯥꯕ ꯆꯠꯄ ꯄꯨꯟꯕ ꯆꯠꯄ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯆꯨꯝꯕ ꯍꯥꯏꯔꯨꯕꯒꯤ ꯐꯥꯕꯤꯕ ꯄꯨꯟꯕꯤꯕ ꯁꯤꯒꯨꯝꯕ ꯄꯥꯡꯒꯟꯅ ꯃꯩꯇꯩꯒꯤ ꯃꯥꯌꯣꯛꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦꯌꯦ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟꯗꯣ ꯀꯅꯥꯅꯁꯨ ꯈꯪꯗꯕ ꯑꯁ꯭ꯋꯥꯏꯗ ꯀꯥꯖꯤꯟ ꯑꯃꯗꯒꯤ ꯑꯉꯥꯡ ꯑꯃꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯒꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯇꯥꯕꯅꯦꯕ ꯅꯪꯒꯤ ꯕꯕꯥꯒꯤ ꯃꯥꯌꯣꯛꯇ ꯍꯧꯖꯤꯛ ꯍꯥꯏꯔꯛꯑꯗꯤ ꯑꯩ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯔꯛꯀꯦꯕ ꯅꯪ ꯏꯖꯠ ꯇꯧꯔꯒ ꯃꯨꯛꯇꯤ ꯁꯥꯕꯅ ꯐꯝꯃꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯆꯩꯔꯝꯕ ꯌꯥꯏꯑꯕ ꯑꯗꯨꯝ ꯁꯤ ꯃꯌꯥꯝꯒꯤ ꯏꯃꯣꯁꯅꯦꯜꯒ ꯃꯔꯤ ꯂꯩꯅꯕ ꯁꯨꯝꯕꯗ ꯊꯣꯛꯄ ꯋꯥꯍꯩ ꯑꯃꯁꯨ ꯊꯑꯣꯏꯅ ꯂꯧꯈꯠꯂꯒ ꯁꯤ ꯑꯃꯅ MLA ꯑꯃꯅ ꯅꯩꯅꯈꯠꯂꯛꯀꯅꯤ ꯑꯗꯒꯤ ꯋꯥꯈꯜ ꯃꯆꯥ ꯁꯥꯟꯅꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ MLAꯁꯤꯡꯁꯤꯅꯁꯨ MLAꯁꯤꯡꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯒꯤ ꯑꯣꯏꯗ꯭ꯔꯦ ꯃꯌꯥꯝ ꯂꯥꯟꯗꯤ ꯈꯟꯕꯤꯒꯅꯨ ꯃꯤ ꯈꯔꯒꯤ ꯑꯣꯏꯔꯦꯕ MLAꯁꯤꯁꯨ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯈꯨꯟꯁꯤꯗ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯌꯦꯡꯉꯣ ꯑꯗꯨ ꯇꯧꯕꯅꯣ ꯌꯦꯡꯉꯣ ꯑꯗꯥ ꯇꯧꯕꯅꯣ ꯌꯦꯡꯉꯣ ꯃꯤꯑꯣꯏ ꯈꯔꯁꯤꯗ ꯄꯤꯖꯔꯒ ꯄꯤꯊꯛꯑꯒ ꯊꯥꯛꯑꯒ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯃꯒ ꯃꯌꯥꯝꯁꯤꯒꯤ ꯁꯤꯒꯨꯝꯕ ꯃꯥꯅ ꯁꯝꯃꯛꯄꯗ ꯎꯔꯤꯕ ꯂꯝꯕꯤꯒꯤ ꯐꯠꯇ꯭ꯔꯤꯕ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯤꯕ ꯃꯩ ꯃꯨꯊꯠꯄꯒꯤ ꯂꯥꯎꯅ ꯈꯣꯡꯅꯔꯤꯕ ꯀꯌꯥ ꯇꯥꯔꯤꯕ ꯈꯣꯠꯂꯤꯕ ꯁꯤꯒꯨꯝꯕ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝꯁꯦ ꯂꯣꯏ ꯅꯝꯁꯤꯜꯂꯒ ꯑꯩꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯌꯦꯡꯉꯣ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯏꯁꯨ ꯑꯃ ꯂꯥꯛꯀꯅꯤ ꯇꯨꯒꯤ ꯂꯩꯀꯥꯏꯗꯣ ꯑꯩꯉꯣꯟꯗ ꯚꯣꯠ ꯄꯤꯈꯤꯕ ꯃꯤꯔ ꯁꯨꯝꯕꯁꯦ ꯑꯣꯏꯅ ꯊꯤꯒꯠꯇꯅ ꯂꯩꯔꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯋꯥꯍꯪꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯆꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯀꯔꯤꯅꯣ ꯂꯩꯉꯥꯛ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯛꯂꯕꯗꯤ ꯃꯥꯒꯤ ꯏꯇꯥꯑꯠ ꯇꯧ ꯍꯥꯏꯕꯅꯤ ꯑꯗꯣ ꯏꯇꯥꯑꯠ ꯇꯧꯕꯁꯤ ꯉꯝꯈꯩ ꯑꯃꯒꯤ ꯃꯅꯨꯡꯗꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯔꯀ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯙꯔꯃꯅ ꯄꯤꯔꯤꯕ ꯏꯕꯥꯗꯥꯠ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯙꯔꯃ ꯈꯨꯗꯤꯡꯃꯛꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯈꯔ ꯂꯩꯗꯅ ꯃꯔꯨꯑꯣꯏꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯦꯠꯆꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯨ ꯍꯥꯏꯕꯅꯤ ꯃꯈꯣꯏꯅ ꯖꯥꯂꯤꯝ ꯑꯣꯏꯖꯔꯒꯁꯨ ꯃꯔꯝꯗꯤ ꯃꯗꯨ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯏꯁꯨ ꯑꯃꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯂꯩꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯕꯥꯗꯠꯇ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯗ ꯁꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯁꯤꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯝꯅ ꯑꯩꯈꯣꯏ ꯅꯃꯥꯖ ꯁꯣꯟꯕ ꯌꯥꯔꯣꯏ ka ꯍꯥꯏꯖꯤꯜꯂꯛꯂꯕ ꯅꯠꯇ꯭ꯔꯒꯅ ꯃꯩꯇꯩꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯔꯣꯏ ꯀꯅ ꯍꯥꯏꯖꯤꯜꯂꯛꯑꯗꯤ ꯁꯝꯅ ꯃꯨꯁꯂꯤꯝ ꯄꯥꯡꯒꯟ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯦꯅ ꯈꯜꯂꯣꯕ ꯃꯥꯅ ꯑꯩꯈꯣꯏ ꯄꯥꯡꯒꯟ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯃꯩꯇꯩꯒꯤ ꯀꯔꯤ ꯑꯃꯇ ꯂꯩꯕ ꯌꯥꯔꯣꯏ ꯀꯥꯟꯅ ꯑꯩꯈꯣꯏ ꯏꯁꯂꯥꯃꯤꯛ ꯂꯣ ꯆꯠꯇꯕ ꯃꯐꯝꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯛꯑꯗꯤ ꯃꯥꯗꯣ ꯏꯁꯂꯥꯃꯤꯛꯀꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯒꯨꯅꯥꯒꯥꯔꯝꯅꯦꯕ ꯒꯨꯅꯥꯒꯥꯔꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯗ ꯁꯤꯒꯨꯝꯕ ꯊꯥꯛꯁꯤ ꯌꯧꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯈꯣꯏꯒꯤ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝꯕ ꯊꯥꯛꯇꯤ ꯌꯧꯁꯜꯂꯦꯅ ꯈꯜꯂꯣ ꯂꯣꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯩꯈꯣꯏ ꯍꯤꯟꯗꯨꯁꯇꯥꯟꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯔꯨꯜꯁꯤꯡꯁꯤꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯅꯗꯤ ꯑꯌꯥꯕ ꯄꯤꯔꯤꯗꯅ
ꯍꯥꯏꯔꯤꯕ ꯑꯌꯥꯕ ꯄꯤꯔꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯤꯒꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯕ ꯍꯥꯏꯔꯒ ꯂꯥꯟꯁꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯀꯥꯞꯅ ꯊꯤꯟꯅꯕꯗꯨ ꯈꯛ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯣꯒꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯤꯔꯝ ꯆꯨꯝꯕ ꯂꯝꯕꯤꯗ ꯑꯃꯁꯨ ꯀꯥꯏꯗꯅꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯂꯣꯏꯅꯃꯛ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯈꯪꯕ ꯍꯥꯏꯕꯗꯨꯅꯤ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯤ ꯈꯪꯗꯕꯗꯩꯅꯤ ꯅꯍꯥꯛꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯚꯣꯠꯀꯤ ꯃꯇꯝꯗ ꯂꯨꯄꯥ 500ꯇꯪ ꯄꯤꯔꯒ ꯑꯗꯨꯗ ꯄꯤꯔꯁꯤ ꯍꯥꯏꯕ ꯀꯥꯟꯗ ꯌꯥꯔꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅꯁꯨ ꯄꯪꯍꯥꯏꯗ ꯍꯥꯏꯅꯕꯤ ꯀꯔꯤ ꯍꯥꯏꯅ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯁꯥ ꯌꯣꯟꯊꯣꯛꯅꯩꯅ ꯃꯁꯥꯅ ꯃꯁꯛ ꯈꯪꯗ꯭ꯔꯗꯤ ꯚꯥꯏ ꯌꯣꯟꯊꯣꯛꯅꯕ ꯇꯥꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯑꯦꯋꯥꯔꯅꯦꯁ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯦ ꯉꯁꯥꯏꯒꯤ ꯖꯨꯃꯥꯒꯤ ꯕꯌꯥꯟꯗꯣ ꯂꯥꯛꯆꯔꯕꯗꯅꯦ ꯖꯨꯃꯥꯒꯤ ꯕꯌꯥꯟꯗ ꯑꯗꯒꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯣꯖꯥꯁꯤꯡꯅ ꯁꯥꯇ꯭ꯔ ꯇꯝꯕꯤꯕꯗꯅꯦ ꯂꯥꯏꯔꯤꯛ ꯈꯛꯇ ꯇꯝꯕꯤꯔꯦ ꯍꯧꯖꯤꯛꯁꯤꯗꯣ ꯂꯥꯏꯔꯤꯛ ꯈꯛꯇ ꯇꯝꯕꯤꯔꯦꯅ ꯍꯩꯕꯁꯨ ꯍꯩꯗꯣꯔꯛꯇꯦ ꯑꯩꯈꯣꯏꯒꯤ ꯑꯂꯤꯃꯨꯜꯃꯥꯁꯤꯡꯗꯇ ꯃꯌꯥꯝꯁꯤ ꯌꯦꯡꯁꯤꯟꯕꯤꯕꯒꯤ ꯋꯥꯅꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯦ ꯑꯂꯤꯃꯨꯜꯃꯥꯗꯤ ꯏꯃꯨꯡ ꯑꯃꯗꯒꯤ ꯃꯤ ꯑꯃ ꯇꯝꯕꯅꯤ ꯑꯗꯒꯤ ꯂꯩꯀꯥꯏ ꯑꯃꯗꯒꯤ ꯃꯤ 5-10 ꯇꯝꯕꯅꯤ ꯑꯗꯣ ꯃꯈꯣꯏ ꯃꯅꯨꯡꯗꯒꯤꯁꯨ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯑꯃꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯛꯇꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯗꯧꯕꯗꯨ ꯊꯥꯖꯜꯂꯤꯕꯅꯤ ꯃꯔꯨꯞꯗꯤ ꯊꯥꯖꯟꯈ꯭ꯔꯁꯦꯅ ꯑꯗꯨ ꯃꯁꯤꯡꯗꯨꯗꯒꯤꯗꯤ ꯐꯠꯇꯕꯁꯨ ꯀꯌꯥ ꯑꯃ ꯂꯥꯏꯔꯤꯛ ꯍꯩꯇꯕꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯔꯛꯄ ꯇꯥꯕꯅꯤ ꯑꯗꯣ ꯁꯣꯝꯗ ꯑꯣꯏꯅ ꯌꯦꯡꯁꯤꯟꯕꯤ ꯑꯗꯨꯒ ꯑꯄꯣꯛꯄ ꯈꯨꯗꯤꯡꯃꯛ ꯁ꯭ꯀꯨꯜ ꯇꯝꯃꯒ ꯂꯥꯛꯄ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯃꯇꯝꯗ 10 ꯊꯥꯗꯕ 12 ꯊꯥꯗꯕꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯑꯗꯣ ꯂꯥꯏꯔꯤꯛꯇꯤ ꯍꯩꯇꯦꯕ ꯌꯦꯡꯕ ꯀꯥꯟꯗ ꯂꯥꯏꯔꯤꯛꯁꯨ ꯍꯩꯇꯦ ꯂꯝꯆꯠꯁꯨ ꯐꯖꯔꯛꯇꯦ ꯑꯗꯨꯃꯛ ꯀꯥꯇꯨ ꯀꯥꯔꯟꯁꯨ ꯇꯧꯔꯛꯏ ꯑꯗꯨꯅ ꯂꯣꯏꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯁꯣꯏꯕ ꯂꯩ ꯑꯗꯨꯅ ꯃꯥꯟꯅꯅ ꯌꯦꯡꯂꯒ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯅ ꯃꯗꯔꯁꯥꯒꯤ ꯎꯁꯇꯥꯗꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯈꯛ ꯇꯝꯕꯤꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯁꯃꯥꯖꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦꯠꯁ ꯇꯝꯂꯤꯕ ꯑꯗꯒꯤ ꯃꯦꯠꯁ ꯇꯝꯂꯤꯕꯁꯦ ꯃꯌꯥꯝꯒꯤ ꯂꯥꯏꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯀꯅꯥꯒꯨꯝꯕ ꯍꯤꯁꯥꯕ ꯂꯥꯟꯅ ꯇꯧꯔꯝꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯑꯃ ꯂꯝ ꯑꯣꯟꯕ ꯀꯥꯟꯗ ꯃꯥ ꯍꯩꯇꯗꯅ ꯀꯥꯇꯨ ꯀꯔꯟ ꯃꯌꯥꯝꯅ ꯅꯝꯍꯟꯕꯤꯔꯝꯃꯕꯗꯤ ꯅꯪꯅ ꯇꯝꯂꯤꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯥꯛꯏꯕ ꯃꯦꯠꯁꯁꯦ ꯃꯁꯤꯁꯤꯅ ꯅꯪ ꯃꯇꯦꯡ ꯑꯣꯏꯔꯒ ꯅꯪ ꯀꯟꯒꯗꯕꯅꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯑꯗꯒꯤ ꯐꯤꯖꯤꯛꯁ ꯇꯝꯂꯤꯕ ꯁꯥꯏꯟꯁ ꯇꯝꯂꯤꯕꯁꯤꯡꯁꯤꯗ ꯃꯈꯣꯏꯗ ꯏꯊꯤꯜ ꯑꯃ ꯄꯤꯒꯗꯕꯅꯦꯕ ꯅꯈꯣꯏꯅ ꯐꯤꯖꯤꯛꯁ ꯇꯝꯂꯤꯁꯦ ꯀꯦꯃꯤꯁꯇ꯭ꯔꯤ ꯇꯝꯂꯤꯕꯁꯦ ꯃꯌꯥꯝꯁꯤꯅ ꯇꯧꯔꯤꯕ ꯋꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯁꯦ ꯃꯁꯤ ꯅꯈꯣꯏꯅ ꯋꯥꯈꯜ ꯈꯟꯊꯔꯒ ꯃꯈꯣꯏꯗ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ ꯄꯨꯊꯣꯛꯑꯒ ꯂꯥꯏꯊꯣꯛꯍꯟꯒꯅꯤ ꯁꯤꯒꯤꯗꯃꯛꯇ ꯇꯝꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯁꯤꯒꯨꯝꯕ ꯑꯦꯋꯥꯔꯅꯦꯁꯁꯤꯡꯁꯦ ꯇꯣꯏꯅ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯁꯦꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯦꯄ꯭ꯂꯤꯀꯦꯇꯤꯞ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯇꯝꯕꯤꯕ ꯍꯣꯏ ꯑꯗꯨꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯑꯩ ꯑꯗꯨꯝ ꯇꯦꯟꯁꯟꯖꯔꯒꯦ ꯋꯥꯍꯪ ꯍꯪꯉꯤꯕꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯋꯥꯍꯪ ꯑꯃꯃꯝꯗ ꯄꯨꯡ ꯑꯃ ꯑꯅꯤ ꯑꯗꯨꯝ ꯅꯩꯅꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯍꯟꯗꯛꯇꯒꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯃꯔꯨ ꯑꯣꯏꯕ ꯋꯥꯍꯪꯁꯤꯡꯁꯦ ꯁꯤꯒꯤꯅ ꯀꯣꯏꯁꯟ ꯑꯃꯃꯝ ꯈꯛꯇ ꯊꯝꯃꯒ ꯑꯗꯨꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯗꯤꯁꯀꯁꯟ ꯇꯧꯔꯁꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯦꯁꯟꯁꯤꯡꯗꯗꯤ ꯑꯩꯈꯣꯏ ꯃꯁꯥꯏꯜꯁꯤꯡ ꯀꯔꯤꯁꯤꯡ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯅ ꯑꯗꯨ ꯂꯧꯈꯠꯅꯕ ꯍꯣꯠꯅꯁꯤ ꯏꯟꯁꯥꯜꯂꯥ ꯂꯥꯟꯅ ꯄꯥꯡꯒꯜ ꯄꯤꯅꯕꯤꯁꯅꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯔꯤꯖꯋꯥꯟ ꯚꯥꯏꯅ ꯍꯧꯗꯣꯛꯇꯨꯅ ꯁꯨꯝꯕ ꯑꯃ ꯇꯧꯁꯦꯅ ꯇꯧꯖꯕꯁꯤ ꯑꯜꯂꯥꯅ ꯀꯕꯨꯜ ꯇꯧꯕꯤꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯅꯤ ꯏꯟꯁꯥꯜꯂꯥ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯈꯤ ꯉꯁꯤꯒꯤ ꯗꯤꯁꯀꯁꯟ ꯁꯦꯁꯟ ꯑꯁꯤ ꯃꯇꯥꯡꯁꯨ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯀꯥꯟꯗ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯀꯣꯏꯁꯟꯁꯤꯡ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯐꯦꯁꯕꯨꯛ ꯆꯦꯅꯦꯜ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯑꯩꯈꯣꯏꯗ ꯀꯣꯏꯁꯟ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯁꯤꯒꯨꯝꯕ ꯗꯤꯁꯀꯁꯟ ꯁꯦꯁꯟꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯄꯨꯖꯔꯛꯀꯦ ꯑꯗꯨꯗ ꯍꯦꯟꯅ ꯏꯝꯄ꯭ꯔꯨꯞꯃꯦꯟ ꯂꯩꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯀꯣꯏꯁꯟꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯍꯪꯉꯛꯏꯗꯨꯒ ꯑꯩꯈꯣꯏ ꯃꯄꯤ ꯁꯥꯞꯅ ꯄꯤꯕꯤꯔꯤꯕ ꯑꯟꯁꯔꯁꯤ ꯍꯦꯟꯅ ꯆꯨꯁꯤꯟꯅꯕ ꯑꯃ ꯑꯣꯏꯅꯕꯁꯨ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯈꯥ ꯇꯥꯕ ꯁꯦꯁꯟꯒꯤꯗꯃꯛꯇ ꯃꯌꯥꯝ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯨ ꯊꯦꯡꯛ ꯌꯨ